ꯂꯥꯛꯄ ꯌꯦꯡꯁꯤꯀꯣ ꯌꯥꯝ ꯁꯥꯏꯌꯦ ꯂꯥꯏꯛ ꯐꯥꯎ ꯇꯧꯕꯤꯔꯝꯃꯤ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯏꯇꯥꯇꯅꯤꯗ ꯀꯩ ꯏꯟꯖꯥꯡ ꯍꯥꯎꯒꯦ ꯂꯥꯏꯐꯁꯦ ꯊꯥꯔꯗꯤ ꯐꯣꯟ ꯇꯧꯕ ꯍꯧꯔꯅꯤ ꯈꯪꯉꯕ꯭ꯔꯥ ꯑꯗꯨꯝ ꯇꯜꯂꯦꯕ ꯂꯥꯏꯐ ꯊꯥꯕꯁꯦ ꯑꯅꯟꯗꯤꯇꯥ ꯁꯤꯡꯍꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯥꯎ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯅꯟꯗꯤꯇꯥ ꯁꯤꯡꯍꯥꯁꯦ ꯑꯅꯧꯕ ꯆꯦꯅꯦꯜ ꯑꯣꯏꯗꯣꯏꯔꯣ ꯂꯥꯏꯛꯁꯨ ꯅꯝꯕꯤꯔꯝꯃꯣ ꯒꯥꯔꯤ ꯃꯈꯣꯟꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯗꯅꯣ ꯑꯩ ꯕꯁꯇꯥꯟꯒꯤꯗ ꯍꯣꯏ ꯀꯩꯅꯣ ꯁꯔꯃ ꯋꯥ ꯉꯥꯡꯉꯨꯗꯅ ꯑꯟꯁꯔ ꯄꯤꯔꯛꯀꯦ ꯑꯅꯟꯗꯤꯇꯥꯁꯦ ꯀꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯅꯪ ꯌꯥꯝ ꯐꯖꯩ ꯍꯥꯏꯅ ꯃꯤꯅ ꯉꯥꯎꯅꯔꯤ ꯂꯣꯏꯔꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯅꯨꯕꯤ ꯁꯥꯖꯤꯜꯂꯛꯑꯦ ꯀꯔꯝꯕ ꯃꯤꯅꯣ ꯉꯥꯎꯔꯤꯁꯤꯕꯣ ꯉꯥꯎꯕ ꯌꯥꯔꯣꯏꯗ ꯍꯧꯖꯤꯛ ꯏꯁꯇꯥꯔ ꯑꯃ ꯅꯞꯄꯦ ꯑꯗꯨꯏ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ ꯃꯇꯝ ꯁꯪꯗ꯭ꯔꯦ ꯉꯥꯎꯕꯒꯤ ꯁꯔꯃꯥꯅꯁꯨ ꯀꯣꯝꯂꯣ ꯑꯩꯉꯣꯟꯗ ꯐꯖꯩ ꯀꯥꯏꯅ ꯑꯅꯟꯗꯤꯇꯥ ꯑꯩ ꯕ꯭ꯂꯣꯛ ꯍꯥꯡꯗꯦꯗ ꯑꯅꯟꯗꯤꯇꯥ ꯆꯦ ꯑꯅꯟꯗꯤꯇꯥ ꯑꯣꯏꯗꯣꯏꯔꯣ ꯄꯣꯂꯥꯔꯕꯣꯅꯤꯒꯤ ꯁꯔꯃꯥ ꯁꯤꯁꯇꯔ ꯁꯤꯡꯖꯨꯗꯣ ꯈꯔ ꯆꯩꯈꯥꯏꯔꯒꯗꯅ ꯐꯖꯩꯕꯗꯣ ꯈꯔ ꯆꯩꯈꯥꯏꯔꯗꯅ ꯐꯖꯩꯕꯣ ꯑꯣ ꯉꯁꯥꯏ ꯊꯕꯛ ꯀꯥꯔꯛꯄꯩ ꯊꯦꯡꯉꯦꯅꯅꯦ ꯈꯪꯕ꯭ꯔꯥ ꯅꯪꯗꯅ ꯇꯧꯔꯤꯅꯤꯅꯦ ꯑꯩ ꯅꯝꯅꯤꯡꯗꯦꯗ ꯁꯨꯝ ꯁꯤꯗ ꯑꯩꯈꯣꯏ ꯁꯤꯒ ꯂꯩꯔꯨꯕꯩ ꯅꯝꯕꯅꯦ ꯑꯩ ꯃꯥꯂꯦꯝ ꯂꯩꯁꯥꯕꯤ ꯅꯝꯕ ꯌꯥꯝ ꯄꯥꯝꯕꯅꯦ ꯑꯗꯣ ꯃꯥꯂꯦꯝ ꯂꯩꯁꯥ ꯅꯝꯃꯛꯀꯗꯣꯏꯅꯤ ꯈꯔꯅꯤ ꯂꯩꯔꯗꯤ ꯑꯩꯗꯤ ꯃꯥꯂꯦꯝ ꯂꯩꯁꯥ ꯌꯥꯝ ꯄꯥꯝꯖꯩꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯖꯒꯥꯁꯤꯗꯗꯤ ꯁꯤꯟꯗꯨꯔ ꯕꯤꯟꯗꯤꯌꯥꯅ ꯇꯧꯔꯕꯅꯤ ꯅꯝꯗ ꯌꯥꯗꯕꯩ ꯅꯝꯕꯅꯦ ꯑꯗꯣ ꯑꯩꯁꯨ ꯃꯥꯂꯦꯝ ꯂꯩꯁꯥ ꯅꯝꯗ꯭ꯔꯣꯕꯅꯤ ꯑꯗꯣ ꯏꯁꯥꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯗꯣ ꯏꯁꯥꯅ ꯇꯥꯛꯆꯒꯗꯕꯅꯦꯕꯀꯣ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯃꯟꯒꯤꯅꯤꯗꯨꯗꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯀꯔꯦꯟ ꯑꯣꯒꯦꯁꯦ ꯁꯔꯃ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯅꯪꯁꯦ ꯈꯔ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯋꯥ ꯂꯥꯡꯕꯅ ꯃꯥꯏꯁꯨ ꯒꯥꯔꯤ ꯃꯈꯣꯜꯁꯤꯗꯤ ꯑꯣ ꯑꯩꯈꯣꯏ ꯗꯨꯀꯥꯟꯁꯦ ꯑꯩ ꯃꯦꯟ ꯔꯣꯗ ꯍꯥꯏꯋꯦ ꯃꯅꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯗꯨꯅꯅꯦ ꯑꯩꯕꯨ ꯑꯃꯨꯛꯃꯨꯛ ꯁꯥꯎꯅꯤꯡꯉꯦ ꯅꯥꯀꯣꯡꯒ ꯄꯪꯕꯖꯥꯠꯅꯤꯀꯣ ꯃꯥꯂꯦꯝ ꯂꯩꯁꯥꯗꯣ ꯈꯨꯃꯟꯅ ꯅꯝꯅꯕꯅꯦ ꯑꯩꯈꯣꯏꯅ ꯅꯝꯒꯗꯕ ꯅꯠꯇꯦ ꯀꯅꯥꯅ ꯍꯥꯏꯅꯣꯅꯦ ꯀꯅꯥꯅ ꯑꯝꯇ ꯂꯥꯛꯏꯂꯦ ꯑꯩ ꯐꯣꯟ ꯑꯃ ꯂꯥꯛꯏꯀꯣ ꯐꯣꯟ ꯑꯃ ꯂꯥꯛꯑꯝꯕꯀꯣ ꯀꯅꯥꯅ ꯍꯥꯏꯅꯣ ꯃꯥꯂꯦꯝ ꯂꯩꯁꯥꯏꯗꯣ ꯃꯥꯂꯦꯝ ꯂꯩꯁꯥ ꯍꯥꯏꯔꯤꯕ ꯄꯣꯠꯇꯣ ꯈꯨꯃꯟꯇꯅ ꯅꯝꯃꯦꯅ ꯀꯅꯥꯅ ꯍꯥꯏꯅꯣ ꯃꯥꯂꯦꯝ ꯂꯩꯁꯥ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯃꯆꯥ ꯃꯅꯥꯏꯒꯤꯗꯃꯛꯇ ꯁꯦꯝꯕꯤꯔꯛꯄ ꯄꯣꯠꯅꯤ ꯃꯥꯂꯦꯝ ꯂꯩꯁꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯑꯁꯦꯡꯕ ꯇꯥꯛꯆꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯀꯣꯠꯂꯒ ꯅꯝꯒꯗꯕꯅꯤ ꯑꯗꯨꯁꯨ ꯃꯥꯂꯦꯝ ꯂꯩꯁꯥꯅꯤ ꯃꯥꯏꯁꯨ ꯗꯤꯃꯥꯟ ꯌꯥꯝ ꯂꯩ ꯑꯦꯜꯖꯤꯒ ꯐꯣꯟꯒ ꯂꯥꯛꯏ ꯅꯠꯇꯦ ꯑꯩꯈꯣꯏ ꯅꯦꯅꯦ ꯐꯣꯟ ꯂꯥꯛꯑꯝꯕ ꯍꯥꯏꯕꯗꯤ ꯑꯩꯅ ꯉꯁꯥꯏ ꯇꯧꯕꯀꯣ ꯑꯩꯅ ꯑꯃꯨꯛ ꯁꯤꯗ ꯗ꯭ꯌꯨꯇꯤꯗ ꯂꯥꯛꯑꯕꯅꯤꯅ ꯃꯃꯥꯁꯦ ꯊꯕꯛ ꯆꯠꯊꯣꯛꯀꯗꯕ ꯑꯗꯣ ꯅꯦꯅꯦ ꯍꯣꯏꯗ ꯑꯉꯥꯡꯗꯣ ꯊꯝꯃꯝꯒꯦ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯦ ꯑꯗꯣ ꯅꯦꯅꯦꯗꯣ ꯌꯨꯝꯗ ꯂꯩꯕ꯭ꯔꯥ ꯀꯥꯏ ꯂꯩꯒꯦ ꯍꯪꯅꯔꯝꯕ ꯑꯗꯨꯒꯤꯅꯤꯗ ꯗꯤꯃꯥꯟ ꯂꯩꯕꯩ ꯅꯠꯇꯦꯗ ꯅꯣꯏꯅ ꯃꯤ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯃꯤ ꯑꯣꯏꯔꯤꯅꯦꯕꯀꯣ ꯁꯔꯃꯥ ꯁꯤꯁꯇꯔ ꯃꯤ ꯃꯆꯥ ꯍꯣꯏ ꯀꯣꯜꯅ ꯋꯥꯔꯤ ꯀꯣꯜꯅ ꯋꯥꯏ ꯆꯥꯏꯔꯦꯅꯦ ꯌꯥꯗꯦꯅꯦ ꯁꯛ ꯐꯖꯕ ꯀꯥꯏꯁꯦ ꯑꯣꯏꯃꯥ ꯂꯥꯟꯅ ꯈꯟꯒꯅꯨ ꯉꯁꯥꯏ ꯃꯤꯒꯤ ꯑꯉꯥꯡ ꯑꯃꯒꯤ ꯃꯃꯥ ꯑꯣꯏꯔꯕꯅꯤꯅ ꯁꯤꯡꯒꯜ ꯂꯥꯏꯐꯇꯨꯗꯤ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯑꯗꯨꯒꯤꯅꯤꯗ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯀꯅꯥ ꯀꯅꯥꯅꯣ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ
ꯅꯪꯒꯤ ꯁꯤꯡꯖꯨꯗꯣ ꯃꯥ ꯅꯪꯒꯤ ꯁꯤꯡꯖꯨꯗꯣ ꯄꯣꯝꯃ ꯑꯩ ꯑꯣꯗꯦꯕ ꯁꯔꯃ ꯑꯗꯨꯝ ꯆꯥꯁꯤꯃ ꯍꯟꯗꯛꯃꯛꯇꯤ ꯑꯩꯒꯤ ꯗꯨꯀꯥꯟꯗ ꯑꯣꯏꯅ ꯂꯥꯛꯑꯣ ꯁꯤꯒ ꯑꯣꯏꯅ ꯆꯥꯔꯁꯦ ꯁꯤꯡꯖꯨ ꯑꯩꯈꯣꯏ ꯏꯕꯥꯅꯤꯗ ꯁꯨꯔ ꯆꯥꯔꯁꯤ ꯁꯤꯒ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯀꯅꯥꯝ ꯂꯩꯇꯦꯕꯀꯣ ꯏꯁ ꯅꯪꯗꯤ ꯅꯣꯡꯃꯇ ꯂꯥꯛꯄꯤꯗ ꯍꯦꯛꯇ ꯂꯥꯛꯑꯣ ꯍꯥꯏ ꯑꯩꯕꯨ ꯊꯕꯛ ꯂꯩꯇꯕ ꯃꯤꯒꯤ ꯇꯥꯏꯞꯇ ꯅꯪꯅꯦ ꯅꯌꯨꯝꯗ ꯐꯝꯅ ꯂꯩꯔꯤꯅꯤ ꯑꯩꯗꯤ ꯃꯤꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯁꯨꯔꯤꯅꯤ ꯄꯩꯁꯥ ꯇꯥꯟꯗꯕ ꯌꯥꯗꯦꯅ ꯅꯪꯒ ꯑꯩꯒ ꯃꯥꯟꯅꯕ ꯌꯥꯕ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃꯩꯔꯨꯁꯤ ꯋꯥꯠꯄ ꯌꯥꯗꯦ ꯅꯣꯡꯃꯩꯔꯨꯁꯤ ꯋꯥꯠꯂꯗꯤ ꯀꯅꯥꯅ ꯊꯥꯛꯀꯅꯤ ꯑꯩꯈꯣꯏ ꯅꯨꯄꯥꯗ ꯑꯗ ꯂꯥꯏꯟ ꯂꯩꯀꯣ ꯑꯩꯈꯣꯏ ꯅꯨꯄꯥꯗꯅꯦ ꯂꯤꯡꯁꯦ ꯊꯥꯒꯦꯀꯣ ꯋꯥ ꯁꯣꯏꯒꯦ ꯇꯧꯏ ꯀꯨꯀꯤꯁꯁꯦ ꯏꯃꯥ ꯑꯩ ꯀꯌꯥꯝ ꯀꯦꯔꯒꯦꯅꯦ ꯀꯦꯗꯕꯅꯤꯗ ꯑꯩ ꯗꯥꯏꯔꯦꯛ ꯗꯥꯏꯔꯦꯛ ꯑꯂꯥꯛ ꯑꯂꯥꯛꯄꯁꯦ ꯍꯩꯃꯥ ꯀꯥꯏꯅ ꯀꯦꯊꯠꯂ ꯉꯥꯡꯕꯗꯣ ꯑꯩꯈꯣꯏꯗꯤ ꯍꯩꯇꯦ ꯃꯈꯣꯟꯁꯦ ꯆꯥꯎꯕꯅꯤꯅ ꯑꯣ ꯄꯥꯎꯈꯨꯝ ꯂꯣꯏ ꯉꯔꯥꯡ ꯂꯣꯏ ꯄꯨꯔ ꯂꯥꯛꯑꯣ ꯍꯥꯏꯔꯣ ꯑꯥꯗ ꯄꯨꯔꯃ ꯂꯣꯏꯔ ꯂꯥꯛꯑꯣ ꯈꯥꯂꯤ ꯕꯨꯖꯤꯌꯥ ꯃꯤꯃꯤ ꯀꯩꯀꯥꯗꯤ ꯑꯩ ꯂꯩꯕꯤꯔꯝꯒꯦ ꯄꯦꯀꯦꯠ ꯄꯣꯠ ꯃꯌꯥꯝꯗꯨꯗꯤ ꯃꯥꯏ ꯁꯨꯒꯔꯒ ꯁꯔꯃ ꯑꯩ ꯀꯧꯈ꯭ꯔꯦ ꯁꯤꯌꯔ ꯇꯧꯋꯦꯀꯣ ꯑꯩ ꯂꯥꯏꯛꯇ ꯁꯤꯌꯔ ꯇꯧꯔꯝꯕ ꯃꯥꯏ ꯁ꯭ꯋꯤꯠ ꯍꯥꯔꯠ ꯕꯣꯗꯤꯒꯥꯔꯗ ꯊꯝꯒꯦ ꯍꯥꯏꯔꯁꯨ ꯅꯠꯇꯦꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯄꯥꯖꯁꯨ ꯑꯗꯨꯝ ꯂꯤꯡꯗꯣ ꯊꯥꯔꯤꯒꯦ ꯆꯪꯕꯤꯔꯛꯄ ꯌꯦꯡꯉꯦ ꯃꯥꯗꯤ ꯁꯨꯝꯕꯗꯤ ꯌꯥꯝ ꯏꯟꯇꯔꯦꯁ ꯂꯩꯇꯕꯅꯦꯕ ꯑꯩꯗꯤ ꯄꯩꯁꯥ ꯄꯥꯏꯗꯕꯅꯤꯅ ꯌꯥꯝ ꯅꯣꯏꯒꯤ ꯃꯃꯥꯡꯗ ꯃꯇꯤꯛ ꯆꯥꯗꯔꯦ ꯅꯪꯗꯤ ꯅꯣꯏ ꯅꯨꯄꯥꯅ ꯇꯥꯜꯂꯤꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯈꯛꯇꯒꯤꯅ ꯑꯣꯛꯇꯕ ꯈꯣꯔꯣꯁꯁꯦ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯒꯩ ꯃꯥꯒꯩ ꯑꯗꯨꯅꯅꯦ ꯅꯣꯏ ꯑꯩꯈꯣꯏꯒ ꯌꯥꯝ ꯈꯦꯅꯩꯒ ꯃꯥꯏ ꯁ꯭ꯋꯤꯇꯔꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯅꯦ ꯌꯥꯝ ꯐꯔꯤꯅꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯃꯥꯏ ꯁ꯭ꯋꯤꯠꯍꯥꯔꯠ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩꯒꯤ ꯍꯥꯏꯗꯤ ꯆꯦꯅꯦꯜꯗꯣ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯤꯉꯣꯟꯗ ꯁꯤꯌꯔ ꯇꯧꯕꯤꯌꯨꯀꯣ ꯍꯦꯟꯃꯟꯗ꯭ꯔꯣ ꯀꯩ ꯍꯦꯟꯕꯅꯣ ꯁꯔꯤꯔꯥꯝ ꯒꯦꯃꯔ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯍꯥꯎ ꯑꯥꯔ ꯌꯨ ꯑꯃ ꯑꯣꯂꯥꯡꯕꯅ ꯀꯩꯅꯣꯅꯦ ꯑꯩꯕꯨ ꯍꯦꯛ ꯅꯪ ꯍꯦꯔꯣꯗꯣ ꯂꯥꯛꯑꯗꯤ ꯃꯥꯒꯤ ꯍꯩꯅꯕꯤꯌꯣ ꯉꯥꯡꯅ ꯇꯧꯔꯛꯀꯅꯤ ꯇꯧꯔꯣꯏꯗ ꯑꯩ ꯋꯥ ꯆꯥꯡ ꯉꯥꯡꯕ ꯌꯥꯗꯦꯕꯀꯣ ꯑꯗꯣ ꯃꯥꯅ ꯌꯥꯅꯕ ꯆꯠꯄꯤꯔ ꯂꯣꯏꯔꯦꯗꯅ ꯃꯥꯅ ꯌꯥꯗꯕꯗꯣ ꯉꯥꯡꯕꯤꯗ꯭ꯔ ꯂꯣꯏꯔꯦꯗꯅ ꯑꯁꯤ ꯍꯨꯃꯥꯏꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯑꯁꯤ ꯍꯨꯃꯥꯏꯁꯦ ꯕꯦꯇ꯭ꯔꯤ ꯌꯥꯎꯔꯝꯗꯕꯅꯦ ꯉꯁꯤꯗꯤ ꯆꯦꯟꯖ ꯇꯧ ꯇꯥꯔꯦ ꯑꯩꯈꯣꯏ ꯗꯨꯀꯥꯟ ꯃꯄꯨꯗꯨꯅ ꯊꯝꯃꯝꯃꯤ ꯃꯥꯅꯦꯕ ꯑꯁꯤ ꯊꯥꯗꯅ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯒꯗꯧꯅꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯟꯗꯛꯁꯤꯅ ꯁꯤꯗ ꯁꯤꯌꯔ ꯇꯧꯕꯒ ꯄꯥꯝꯃꯨꯏꯗ ꯑꯩ ꯁꯤꯌꯔ ꯇꯧꯕꯒ ꯄꯥꯝꯃꯨꯏ ꯍꯥꯏ ꯀꯩꯒꯤ ꯍꯨꯃꯥꯏ ꯅꯠꯇꯦ ꯐꯦꯟ ꯍꯥꯏꯌꯣ ꯑꯣ ꯐꯦꯟ ꯍꯣꯏꯑꯕ ꯐꯦꯟ ꯍꯥꯏꯇꯥꯏꯅꯦ ꯅꯠꯇ꯭ꯔꯥ ꯃꯆꯥꯅꯤꯅ ꯃꯥꯏ ꯁ꯭ꯋꯤꯠꯍꯥꯔꯠꯁꯦ ꯀꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯅꯨꯄꯥꯔꯣ ꯅꯨꯄꯤꯔꯣ ꯅꯠꯇ꯭ꯔꯒ ꯈꯥꯏꯕꯣꯛꯂꯣ ꯈꯥꯏꯕꯣꯛꯂ ꯍꯥꯏꯗꯤ ꯍꯣꯃꯣꯔ ꯍꯥꯏꯕꯅꯤ ꯁꯂꯤꯃꯥ ꯒꯦꯃꯔ ꯀꯌꯥ ꯍꯨꯋꯥ ꯗꯦꯂꯤ ꯂꯥꯏꯔꯤꯛ ꯊꯥꯒꯦꯅ ꯈꯟꯕꯅꯦꯕꯀꯣ ꯑꯗꯣ ꯍꯟꯗꯛꯁꯦ ꯃꯩꯒꯤ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯁꯤꯒ ꯊꯥꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯁ꯭ꯋꯤꯠꯍꯥꯔꯠꯁꯦ ꯈꯨꯅꯤꯡ ꯁꯤꯡꯕ ꯇꯧꯋꯤ ꯍꯣꯏꯌꯦ ꯑꯗꯨꯅꯦ ꯑꯩꯅ ꯃꯥꯏ ꯋꯥꯉꯥꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯅꯤ ꯌꯥꯝ ꯆꯝꯖꯕ ꯋꯥꯅꯤꯗ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯁꯜꯃꯥꯁꯦ ꯅꯕꯥꯅꯤ ꯈꯪꯅꯕ ꯃꯤ ꯑꯣꯏꯔꯝꯃꯅꯤ ꯑꯩꯉꯣꯟꯗ ꯁꯥꯟꯅꯩꯔꯥ ꯅꯕꯥꯅꯤ ꯁꯤꯁꯇꯔ ꯅꯪꯒꯤ ꯃꯤꯠꯇꯣ ꯀꯤꯖꯩ ꯅꯨꯡꯁꯤꯔꯤ ꯀꯤꯖꯩ ꯍꯥꯏꯅꯣ ꯑꯩꯒꯤ ꯃꯤꯠꯁꯤꯒꯅꯦ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯉꯥꯎꯅ ꯑꯩꯉꯣꯟꯗ ꯂꯧꯔꯤꯁꯦ ꯃꯤ ꯑꯩꯒꯤ ꯃꯃꯤꯠꯁꯦ ꯄꯥꯝꯃꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯇꯧꯔꯤꯗꯨꯒ ꯃꯥꯅ ꯑꯩ ꯃꯃꯤꯠꯁꯦ ꯀꯤꯖꯩ ꯍꯥꯏꯅꯦ ꯇꯣꯁꯅꯥ ꯃꯌꯥꯝꯁꯦ ꯎꯠꯁꯟꯒꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯁꯤ ꯋꯥ ꯐꯖꯕ꯭ꯔꯥ ꯂꯣꯏꯅ ꯕ꯭ꯂꯨ ꯉꯥꯛꯇ ꯑꯣꯏꯅ ꯎꯔꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯩ ꯆꯣꯁꯃꯥꯁꯦ ꯃꯟꯗꯥꯀꯤꯅꯤ ꯃꯥꯜꯂꯦ ꯇꯨꯀꯠꯆꯩꯌꯦ ꯑꯁꯤꯁꯤꯅ ꯉꯥ ꯐꯥꯕ ꯆꯠꯄꯒꯤ
ꯁꯟꯒ꯭ꯂꯥꯁ ꯄꯥꯝꯃꯒꯩ ꯑꯩꯈꯣꯏ ꯗꯨꯀꯥꯟ ꯂꯥꯛꯑꯣ ꯁꯤꯅ ꯉꯥ ꯐꯥ ꯆꯠꯄꯒꯤꯅꯤ ꯈꯪꯕ꯭ꯔꯥ ꯐꯖꯕ꯭ꯔꯥ ꯑꯁꯤꯅ ꯍꯦꯔꯣ ꯃꯥꯟꯕꯒꯤ ꯍꯥꯏꯇꯥꯔꯦ ꯐꯖꯗꯦ ꯑꯁꯤ ꯐꯖ ꯐꯖꯕꯉꯩ ꯁꯣꯟꯗ ꯂꯩꯔꯦ ꯑꯩꯅ ꯃꯥꯒꯩ ꯑꯃꯗ ꯐꯦꯟ ꯆꯥꯕ ꯐꯪꯅꯕ ꯍꯥꯏꯅ ꯐꯝꯃꯀꯣ ꯑꯁ ꯋꯥꯎ ꯁꯤꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯃꯅꯥꯒꯤꯅꯤ ꯃꯥꯜꯂꯝꯃꯅꯤ ꯍꯣꯏ ꯁꯥꯔꯀꯜꯗ ꯂꯩꯇ꯭ꯔꯣ ꯍꯔꯤ ꯄꯣꯇꯔꯒꯤꯗꯣ ꯑꯗꯨꯗꯣ ꯉꯔꯥꯡ ꯑꯅꯤꯈꯛ ꯂꯩꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯑꯗꯨꯗꯣ ꯂꯩꯇꯦ ꯂꯩꯒ꯭ꯔꯦ ꯃꯥꯏ ꯁ꯭ꯋꯤꯠ ꯍꯥꯔꯠ ꯑꯗꯨꯗꯤ ꯒꯋꯥꯗ ꯕꯤꯀꯤꯅꯤ ꯁꯦꯠꯂꯒ ꯄꯛꯅꯒꯅꯤ ꯇꯨꯀꯠꯆꯩ ꯑꯩ ꯀꯣꯃꯦꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯅꯨꯕ ꯄ꯭ꯂꯤꯖ ꯇꯜꯂꯤꯕꯣ ꯐꯖꯕ ꯋꯥꯍꯩꯅ ꯑꯗꯨꯝ ꯁꯥꯟꯅꯁꯤꯕ ꯋꯥꯔꯧꯒꯅꯨꯕ ꯐꯖꯕ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯁꯤ ꯌꯥꯝ ꯊꯣꯠ ꯊꯣꯠ ꯇꯧꯕ ꯋꯥꯍꯩꯅ ꯀꯥꯏ ꯍꯦꯟꯖꯟꯗ꯭ꯔꯣ ꯁꯤꯗꯤ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯐꯖꯗ꯭ꯔꯕꯣ ꯑꯩꯁꯦ ꯋꯥꯍꯩꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯋꯥꯍꯩꯗꯣ ꯃꯤꯅ ꯇꯥꯕꯗ ꯐꯖꯗꯦꯕ ꯔꯣꯕꯤꯟ ꯁꯔꯃ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤ ꯑꯌꯥ ꯗꯥ ꯔꯣꯕꯤꯟꯂꯣ ꯐꯨꯕ ꯌꯥꯔꯅꯤ ꯁꯤꯃꯗꯤ ꯑꯗꯨꯏꯁꯨ ꯃꯇꯝꯗꯨꯒꯗꯤ ꯅꯧꯔꯤꯕꯅꯤꯅ ꯈꯪꯗꯕꯅꯤꯅ ꯄꯉꯥꯡ ꯉꯥꯡꯅ ꯄꯪꯆꯠ ꯆꯪꯅꯕꯗꯣ ꯍꯧꯖꯤꯛꯇꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯣ ꯈꯪꯉꯕꯅꯤꯅ ꯏꯀꯥꯏ ꯖꯩꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩꯅ ꯃꯤꯅ ꯏꯖꯠ ꯊꯝꯗꯣꯔꯤꯃꯤꯗꯅ ꯔꯣꯕꯤꯟ ꯁꯔꯃ ꯗꯥ ꯔꯣꯕꯤꯟ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯁ ꯅꯨꯡꯁꯤꯌꯦ ꯗꯥ ꯔꯣꯕꯤꯟꯅ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯂꯥꯏꯟꯗ ꯆꯪꯉꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦꯕꯣ ꯗꯥ ꯔꯣꯕꯤꯟ ꯏꯅꯝꯃꯗꯤ ꯗꯥꯏꯔꯦꯛ ꯇꯧꯗ꯭ꯔꯣ ꯑꯩꯅ ꯅꯨꯡꯉꯥꯏꯔꯤꯕ ꯍꯪꯉꯦ ꯍꯥꯏꯌꯨ ꯃꯥꯏꯁꯨ ꯂꯣꯏꯔꯦ ꯐꯤꯂꯝꯒ ꯌꯦꯡꯉꯨꯔꯅꯨ ꯁꯃꯨꯗ꯭ꯔ ꯃꯄꯥꯟ ꯌꯥꯎ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯀꯝꯄꯤꯌꯔ ꯇꯧꯕꯗꯤ ꯌꯥꯗ꯭ꯔꯦꯗꯅ ꯍꯧꯖꯤꯛ ꯅꯣꯏꯁꯨ ꯄꯪꯒꯔꯦ ꯃꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯨꯝꯕ ꯃꯔꯛ ꯃꯌꯥꯁꯤꯅꯅꯦ ꯈꯤꯇꯪ ꯋꯥ ꯍꯦꯟꯖꯟꯅ ꯉꯥꯡꯉꯗꯤ ꯃꯤꯁꯤꯡꯁꯤꯅꯅꯦ ꯎꯁꯤꯠꯄꯤꯗꯕꯅꯦꯕꯀꯣ ꯑꯗꯣ ꯈꯤꯇꯪ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯥꯟ ꯃꯤꯁꯤꯡꯁꯦ ꯄꯥꯏꯕꯅ ꯇꯧꯔꯒꯅ ꯄꯪꯄꯪꯇ ꯄꯛꯄ ꯄꯥꯏꯗꯕ ꯃꯤꯅ ꯇꯧꯔꯒꯅ ꯉꯥꯡꯅꯖꯅꯤꯡꯕ ꯑꯗꯨꯅ ꯃꯤꯒꯤ ꯑꯍꯦꯟꯕ ꯋꯥꯗꯣ ꯇꯥꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯅꯤꯗ ꯑꯗꯣ ꯄꯨꯝꯅꯃꯛ ꯌꯥꯅ ꯌꯥꯅꯕ ꯆꯠꯄ ꯇꯥꯏꯗꯅ ꯁꯃꯥꯏꯅ ꯊꯥꯖꯜꯂꯨ ꯅꯪꯒꯤ ꯈꯨꯄꯥꯛ ꯄꯨꯝꯅꯃꯛꯁꯦ ꯀꯔꯤꯅꯣ ꯃꯤꯕꯨ ꯃꯁꯛꯁꯦ ꯊꯤ ꯍꯥꯏꯅ ꯑꯗꯨꯝ ꯊꯤꯗꯅ ꯂꯩꯍꯜꯂꯗ꯭ꯔꯣ ꯃꯤꯗꯣ ꯐꯖꯕ ꯍꯥꯏꯗꯣ ꯄꯥꯝꯗ꯭ꯔꯣꯅꯦ ꯑꯗꯨꯝ ꯊꯤꯗꯅ ꯂꯩꯔꯗꯤ ꯃꯤꯅꯁꯨ ꯌꯦꯡꯅꯤꯡꯗꯦ ꯇꯤꯟ ꯌꯦꯡꯅꯤꯡꯕꯅꯤ ꯑꯗꯨꯅ ꯐꯖꯅꯕ ꯍꯥꯏꯅ ꯃꯤ ꯄꯥꯔꯂꯔꯗꯒ ꯆꯪꯅꯩꯗꯣ ꯎꯗ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯅ ꯑꯊꯤꯕ ꯋꯥꯍꯩ ꯈꯪꯗꯦ ꯍꯥꯏꯗꯤ ꯋꯥꯈꯜ ꯐꯠꯇꯕ ꯀꯌꯥꯗꯣ ꯍꯣꯡꯗꯣꯛꯅꯕ ꯍꯥꯏꯅ ꯏꯁꯥꯅ ꯍꯣꯠꯅꯕ ꯇꯥꯏꯅ ꯑꯗꯨꯗꯣ ꯅꯨꯡꯉꯥꯏ ꯗꯥ ꯔꯣꯕꯤꯟ ꯀꯥꯏꯗ ꯍꯧꯖꯤꯛ ꯑꯣꯐꯤꯁꯇꯔꯣ ꯅꯠꯇ꯭ꯔꯥ ꯀꯥꯏꯗꯅꯣ ꯅꯠꯇ꯭ꯔ ꯑꯩ ꯃꯊꯪ ꯃꯄꯣꯛꯇ ꯀꯣꯔꯤꯌꯥꯟ ꯑꯣꯏꯅ ꯄꯣꯛꯀꯦ ꯈꯜꯂꯤ ꯏꯃꯥꯗꯣ ꯀꯟꯅ ꯏꯃꯥꯗꯣ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦ ꯃꯅꯤꯄꯨꯔ ꯃꯤ ꯃꯌꯥꯝ ꯀꯣꯔꯤꯌꯥꯒꯤ ꯃꯤꯗꯒ ꯑꯗꯨꯗꯒꯤ ꯔꯁꯤꯌꯥꯗꯒ ꯏꯟꯗꯣꯅꯦꯁꯤꯌꯥꯗꯒ ꯃꯌꯥꯝꯁꯨ ꯃꯄꯥꯟ ꯂꯩꯅꯕꯅꯤ ꯁꯔꯃ ꯅꯪꯁꯨ ꯀꯩꯅꯣ ꯇꯧꯔꯣ ꯑꯦꯐ.ꯕꯤ.ꯗꯒꯤ ꯄꯨꯝꯅꯃꯛ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯊꯥꯖꯤꯜꯂꯝꯃꯣ ꯑꯥꯎꯠ ꯑꯣꯐ ꯀꯟꯇ꯭ꯔꯤꯒꯤ ꯃꯤꯁꯤꯡꯗꯣ ꯑꯗꯨꯝ ꯄꯥꯝꯖꯔꯅꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟ ꯋꯥꯔꯤ ꯇꯣꯛꯑꯦ ꯑꯗꯨꯗꯤ ꯈꯨꯄꯥꯛ ꯆꯥꯗ꯭ꯔꯤꯉꯩꯗ ꯑꯗꯨꯏꯁꯨ ꯌꯥꯝ ꯑꯣꯄꯦꯟ ꯑꯣꯏꯕꯁꯨ ꯅꯨꯡꯉꯥꯏꯇꯦꯗ ꯁꯣꯁꯦꯜ ꯄ꯭ꯂꯦꯠꯐꯣꯝꯅꯤꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯦꯡꯉꯤꯕꯅꯤꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩ ꯑꯁꯣꯏꯕ ꯑꯃꯃꯝꯅ ꯃꯤꯅ ꯀꯔꯤ ꯈꯟꯒꯤꯅꯤꯀꯣ ꯑꯗꯨꯒꯤꯅꯤꯗ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜ 4 ꯂꯥꯏꯛ ꯊꯦꯡꯛ ꯌꯨ ꯆꯦ ꯏꯃꯣꯏꯅꯨ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜ ꯅꯨꯡꯉꯥꯏꯌꯦ ꯆꯦ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯆꯤꯆꯦ ꯂꯥꯏꯚ ꯊꯥꯕ ꯍꯦꯛ ꯎꯏꯕꯀꯣ ꯑꯗꯣ ꯑꯩ ꯆꯪꯉꯛꯀꯦ ꯇꯧꯕ ꯍꯟꯗꯛ ꯑꯩꯈꯣꯏꯁꯤꯗ ꯍꯞꯇꯥꯃꯨꯛ ꯅꯣꯡ ꯅꯨꯡꯁꯤꯠꯀꯤ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯀꯣ ꯑꯗꯨꯅ ꯑꯩ ꯅꯣꯏꯒꯤ ꯂꯥꯏꯐꯁꯤꯡꯗꯣ ꯌꯥꯎꯕ ꯉꯝꯗ꯭ꯔꯦ ꯋꯥꯔꯧꯅꯨꯀꯣ ꯆꯤꯆꯦ ꯑꯩ ꯑꯗꯨꯝ ꯃꯊꯪꯗꯩꯗꯤ ꯑꯩ ꯔꯤꯒꯨꯂꯔ ꯆꯪꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦꯀꯣ ꯆꯦ ꯏꯃꯣꯏꯅꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯔꯣꯕꯤꯟꯁ ꯃꯌꯨꯝꯗ ꯑꯣ ꯂꯝꯕꯨꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯀꯁꯇꯃꯔ ꯂꯥꯛꯄ꯭ꯔꯣ ꯗꯥ ꯔꯣꯕꯤꯟ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯃꯥ ꯁꯤꯁꯇꯔ ꯏꯆꯦ ꯏꯃꯣꯏꯅꯨ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯅꯪꯒꯤ ꯂꯥꯏꯐ ꯈꯨꯊꯥꯗꯣ ꯑꯔꯦꯟꯗꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗ ꯏꯆꯦ ꯃꯣꯏꯁꯤꯗ ꯀꯣꯔꯤꯌꯥꯟꯒꯤ ꯍꯨꯏ ꯑꯣꯏꯅ ꯄꯣꯛꯂꯗꯤ ꯁꯔꯕꯥ
ꯍꯣꯏ ꯍꯨꯏ ꯄꯣꯠꯁꯨ ꯀꯥꯟꯅꯔꯦ ꯍꯧꯗꯣꯡ ꯑꯣꯏꯅ ꯄꯣꯠꯁꯨ ꯀꯥꯟꯅꯔꯦ ꯈꯪꯕ꯭ꯔꯥ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛꯅꯦ ꯍꯨꯏꯁꯨ ꯍꯧꯗꯣꯡꯁꯨ ꯄꯩꯁꯥꯅ ꯂꯣꯏ ꯌꯣꯟꯅꯔꯦꯕꯣ ꯂꯥꯛꯎ ꯇꯨ ꯑꯦꯜꯕꯤꯗ ꯄꯨꯡ ꯑꯅꯤꯗ ꯊꯥꯅꯤ ꯍꯥꯏꯔꯣ ꯁꯥꯎꯅꯨꯀꯣ ꯁꯔꯃ ꯄꯨꯡ ꯀꯌꯥꯗ ꯊꯥꯏ ꯍꯥꯏꯅꯣ ꯆꯦ ꯃꯣꯏꯅꯤꯅ ꯍꯨꯏꯗꯤ ꯇꯜꯂꯦ ꯆꯥꯊꯣꯛꯈꯤꯅꯤꯅ ꯍꯨꯏ ꯆꯥꯟꯅꯗꯕꯅꯤꯍꯦ ꯑꯩꯈꯣꯏ ꯁꯤꯗꯇꯅꯤ ꯀꯨꯀꯤꯅ ꯆꯥꯕꯅꯤ ꯀꯨꯀꯤꯅ ꯍꯨꯏ ꯑꯇꯩ ꯖꯥꯇꯤꯅ ꯆꯥꯗꯕꯅꯤ ꯀꯨꯀꯤ ꯈꯛꯇꯅꯤ ꯆꯥꯏꯁꯦ ꯑꯗꯨꯅ ꯀꯨꯀꯤꯒ ꯂꯥꯟ ꯇꯧꯅꯩ ꯁꯧꯗ꯭ꯔꯣ ꯍꯧꯖꯤꯛ ꯀꯁꯇꯃꯔ ꯈꯔ ꯄꯤꯌꯨ ꯀꯁꯇꯃꯔ ꯂꯩꯇ꯭ꯔꯦ ꯑꯗꯨꯅꯤꯅꯦ ꯁꯥꯔꯅꯁꯨ ꯍꯥꯏꯕ ꯀꯁꯇꯃꯔ ꯄꯤꯗꯦ ꯕꯣꯕꯤ ꯀꯁꯇꯃꯔ ꯊꯤꯌꯨꯅꯤ ꯍꯥꯏꯅ ꯊꯤꯒꯦ ꯑꯩꯁꯨ ꯁꯪꯗꯅ ꯇꯧꯔꯤꯅꯤ ꯁꯪꯗꯅ ꯍꯥꯏꯕꯗꯤ ꯊꯕꯛꯁꯨ ꯀꯥꯕ ꯍꯧꯔꯕꯅꯤꯅ ꯑꯃꯒ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯁꯪꯗꯕ ꯗꯥ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯇ ꯅꯣꯡꯃ ꯄꯨꯟꯁꯤꯗꯅ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯁꯤ ꯃꯥꯏꯁꯨ ꯑꯩ ꯀꯣꯔꯤꯌꯥꯒꯤ ꯍꯨꯏ ꯌꯣꯟꯒꯦ ꯑꯗꯨꯗꯤ ꯑꯩ ꯂꯩꯒꯦ ꯑꯩꯗꯤ ꯍꯨꯏ ꯌꯥꯝ ꯅꯨꯡꯁꯤ ꯃꯤ ꯂꯣꯏꯒꯗꯧ ꯁꯔꯨꯛ ꯍꯨꯏ ꯍꯧꯗꯣꯡ ꯂꯣꯏꯕꯅ ꯐꯩ ꯃꯣꯏꯅ ꯍꯦꯟꯅ ꯃꯔꯣꯟ ꯈꯪꯉꯦ ꯍꯥꯏꯕ ꯍꯨꯏ ꯑꯃꯗ 15,000 18,000 ꯀꯥꯏ ꯕꯥꯄꯔꯦ ꯑꯩꯈꯣꯏ ꯑꯣꯏꯒꯤ ꯃꯄꯣꯛꯅ ꯍꯦꯟꯅ ꯐꯔꯦꯕꯣ ꯁꯔꯃꯥꯅ ꯑꯩ ꯃꯃꯤꯠꯁꯦ ꯎꯔꯛꯈꯤ ꯌꯥꯏ ꯑꯩ ꯃꯃꯤꯠꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯕꯣ ꯗꯥ ꯔꯣꯕꯤꯟ ꯑꯩ ꯃꯃꯤꯠꯁꯦ ꯃꯤꯅ ꯑꯩꯅ ꯗꯁꯃꯥ ꯎꯞꯄꯕ ꯀꯤꯖꯗꯅ ꯎꯞꯇ꯭ꯔꯤꯅꯦ ꯍꯥꯏꯕ ꯐꯖꯈ꯭ꯔꯕ ꯃꯃꯤꯠꯁꯤꯒ ꯎꯔꯔꯣꯏ ꯍꯥꯏꯅ ꯁꯔꯃꯥꯅ ꯑꯩ ꯃꯃꯤꯠꯁꯦ ꯎꯔꯛꯈꯤ ꯌꯥꯏ ꯀꯩ ꯍꯥꯏꯅꯤꯡꯒꯦꯕ ꯁꯦ ꯍꯣꯏ ꯑꯩꯒꯤ ꯑꯦꯜꯒꯤꯗꯤ ꯃꯇꯝ ꯅꯥꯏꯗꯦꯀꯣ ꯄꯨꯡꯈꯥꯗ ꯊꯥꯏꯅꯦ ꯑꯣ ꯍꯣꯏ ꯆꯪꯉꯛꯀꯦ ꯑꯗꯨꯝ ꯎꯔꯣ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯑꯒꯗꯤꯀꯣ ꯆꯦ ꯃꯣꯏꯅꯨꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯔꯝꯕ ꯋꯥꯅꯤ ꯑꯩꯗꯤ ꯍꯥꯏꯗꯤ ꯍꯅꯨꯕꯤꯒꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯦꯕꯀꯣ ꯑꯗꯣ ꯗꯤꯄꯤꯁꯦ ꯎꯕꯗꯅꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯅꯍꯥ ꯑꯣꯏꯔꯝꯕ ꯋꯥꯅꯤ ꯃꯁꯛ ꯐꯖꯔꯝꯕ ꯋꯥꯅꯤ ꯌꯨꯝꯗꯗꯤ ꯀꯩ ꯁꯠꯈ꯭ꯔꯦ ꯌꯨꯝꯗ ꯖꯨꯃꯥꯗꯗꯤ ꯀꯩ ꯁꯠꯈ꯭ꯔꯦ ꯍꯥꯏꯔꯣ ꯀꯩ ꯍꯥꯏꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕꯣ ꯁꯔꯃꯥ ꯁꯤꯁꯇꯔ ꯁꯕꯁꯀ꯭ꯔꯥꯏꯕꯀꯤ ꯈꯜꯂꯒ ꯂꯥꯏꯛ ꯊꯥꯅꯨ ꯆꯦ ꯁꯕꯁꯀ꯭राꯏꯕꯔ ꯏꯁ ꯖꯁ ꯑꯦ ꯅꯝꯕꯔ ꯚ꯭ꯌꯨ ꯇꯥꯜꯂꯨ ꯆꯦ ꯆꯨꯝꯃꯤꯅꯦ ꯚ꯭ꯌꯨꯅꯦ ꯑꯩ ꯍꯧꯖꯤꯛꯅꯦ ꯍꯥꯟꯅꯗꯤꯅꯦ 1K ꯀꯥꯏꯅ ꯌꯥꯝꯅ ꯈꯜꯂꯝꯃꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯚ꯭ꯌꯨꯗ ꯂꯣꯏꯅ ꯂꯩꯔꯝꯃꯦ ꯄꯣꯠ ꯄꯨꯝꯅꯃꯛ ꯁꯔꯃꯥ ꯁ꯭ꯋꯤꯗꯥꯔꯁꯦ ꯀꯅꯥꯅꯣ ꯑꯝꯇ ꯍꯥꯏꯌꯨ ꯅꯣꯏꯕꯥꯅꯤ ꯈꯪꯅꯕꯃꯤꯅꯦ ꯑꯩ ꯈꯪꯉꯦ ꯃꯥꯁꯨ ꯉꯥꯎꯅꯕꯩ ꯍꯤꯗꯥꯛ ꯀꯥꯞꯄ꯭ꯔꯣ ꯉꯧꯊꯣꯛꯑꯦ ꯌꯥꯝꯅ ꯑꯌꯥ ꯃꯤꯁꯦ ꯑꯦꯛꯆꯨꯂꯤ ꯁꯤꯗꯅꯦ ꯍꯤꯗꯥꯛ ꯀꯥꯞꯇꯕ ꯃꯊꯧ ꯇꯥꯗꯦ ꯑꯩꯗꯤ ꯅꯦꯆꯔꯦꯜꯁꯦ ꯌꯥꯝ ꯄꯥꯝꯃꯤ ꯍꯤꯗꯥꯛ ꯀꯥꯞꯄꯁꯦ ꯑꯩꯗꯤ ꯇꯜꯂꯤꯀꯣ ꯍꯥꯏꯗꯤ ꯉꯧꯅꯕ ꯀꯥꯏꯅ ꯍꯧꯖꯤꯛ ꯍꯥꯔꯃꯣꯟꯅ ꯌꯥꯝ ꯀꯥꯞꯄꯤꯗꯅ ꯑꯗꯣ ꯃꯤꯁꯦ ꯃꯌꯥꯡ ꯀꯪꯉꯒꯗꯤ ꯃꯨꯁꯟꯕꯅꯦ ꯍꯣꯏ ꯄꯣꯛꯄꯗꯒꯤ ꯉꯧꯔꯛꯄꯗꯨꯅꯕꯨ ꯉꯧꯔꯛꯄꯅꯤꯅꯀꯣ ꯑꯗꯣ ꯃꯤꯁꯦ ꯃꯁꯥ ꯑꯗꯨꯝ ꯈꯇꯪ ꯐꯔꯒꯅꯤ ꯃꯤꯁꯦ ꯑꯗꯨꯝ ꯀꯨꯆꯨ ꯈꯤꯇꯪ ꯂꯥꯛꯄꯅꯦꯕꯀꯣ ꯃꯌꯥꯡ ꯀꯪꯉꯒꯗꯤ ꯃꯤꯁꯦ ꯃꯨꯁꯟꯕꯅꯦ ꯑꯣꯀꯦ ꯚꯥꯏ ꯍꯧꯖꯤꯛ ꯁꯤꯡꯖꯨꯗ ꯆꯠꯀꯦ ꯇꯧꯔꯤ ꯌꯥꯝ ꯂꯥꯞꯄꯦ ꯁꯤꯡꯖꯨꯗꯨꯗꯤ ꯕꯨꯕꯣꯟ ꯃꯅꯥꯛꯇꯅꯤ ꯍꯣꯏ ꯗꯥ ꯔꯣꯕꯤꯟ ꯚꯥꯏ ꯇꯦꯛ ꯀꯤꯌꯔ ꯐꯖꯅ ꯆꯠꯂꯣ ꯀꯔꯤ ꯑꯩ ꯂꯩꯁꯥꯕꯤꯅꯤꯀꯣ ꯏꯃꯥ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯃꯁꯛ ꯌꯥꯝꯅ ꯐꯖꯩꯕ ꯑꯗꯨ ꯅꯍꯥ ꯃꯥꯜꯂꯦꯕ ꯑꯗꯨꯅꯦꯕ ꯁꯔꯃꯥꯒꯤ ꯃꯤꯅꯤ ꯑꯗꯨꯅꯤ ꯀꯅꯥꯅꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯀꯥꯏꯒꯤꯅꯣꯕ ꯑꯩ ꯈꯪꯗꯦ ꯕꯣꯕꯤ ꯅꯨꯡꯁꯤꯕꯤ ꯃꯤꯡꯑꯣꯏꯗꯤ ꯈꯪꯉꯣꯏꯗ꯭ꯔꯣ ꯃꯤꯡꯑꯣꯏꯗꯤ ꯈꯪꯉꯣꯏꯗ꯭ꯔꯣ ꯃꯤꯁꯤꯡꯁꯦ ꯑꯩꯗꯤ ꯃꯌꯥꯝ ꯄꯥꯏꯔꯝꯃꯤꯅ ꯈꯪꯗꯦ ꯑꯗꯣ ꯃꯥꯅꯗꯤ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯅꯦꯁꯦ ꯈꯪꯉꯛꯄ ꯃꯁꯛ ꯑꯣꯏꯅ ꯊꯥꯎ ꯇꯩꯕꯒ ꯁꯪꯗꯔꯦꯕꯣ ꯑꯩ ꯑꯩꯈꯣꯏ ꯅꯨꯄꯥꯁꯦ ꯀꯟꯅ ꯚꯣꯏꯁ ꯊꯥꯔꯛꯏꯁꯣꯝꯗ ꯁꯪꯗ꯭ꯔꯦ ꯍꯥꯏꯔꯤꯔ ꯈꯪꯗꯦ ꯑꯩꯅ ꯅꯨꯄꯤ ꯑꯣꯏꯗꯣꯏꯔꯣ ꯅꯨꯄꯥ ꯑꯣꯏꯗꯣꯏꯔꯣ ꯍꯪꯉꯁꯨ ꯈꯨꯝꯕꯤꯔꯛꯇꯦ ꯁ꯭ꯋꯤꯗꯔꯁꯦ ꯑꯩꯈꯣꯏ ꯈꯪꯕ ꯃꯤꯅꯦ ꯋꯥ ꯂꯣꯏꯔꯦ ꯍꯣꯏꯅꯦ ꯑꯩ ꯅꯣꯛꯅꯤꯡꯉꯤꯕ ꯌꯥꯝ ꯉꯧꯊꯣꯛꯑꯦ ꯍꯤꯗꯥꯛ ꯀꯥꯞꯄ ꯍꯥꯏꯁꯦ ꯁꯔꯃꯥꯒꯤ ꯉꯧꯕꯗꯣ ꯂꯧꯅꯤꯡꯉꯦ ꯑꯩꯗꯤ ꯖꯨꯃꯥꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯖꯨꯃꯥ ꯍꯥꯏꯁꯦ ꯑꯩ ꯈꯪꯗꯦꯅꯦ ꯆꯤꯆꯦ ꯅꯪ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯖꯨꯃꯥ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ
ꯑꯩꯁꯦ ꯂꯦꯞꯇꯕꯤ ꯚꯤꯗꯤꯑꯣ ꯍꯥꯞꯄꯝꯃꯒꯗꯤ ꯅꯍꯥꯟꯅꯅꯦ ꯃꯣꯅꯣ ꯇꯧ ꯌꯥꯔꯗꯕꯅꯦꯕ ꯑꯩꯅ ꯁꯪꯗꯗꯅ ꯚꯤꯗꯤꯑꯣ ꯑꯝꯇ ꯍꯥꯞꯄꯤꯗꯕꯗꯣ ꯑꯍꯤꯡꯁꯤꯗ ꯍꯦꯔꯣ ꯁꯪꯗ꯭ꯔꯕ ꯃꯥꯁꯨ ꯗ꯭ꯌꯨꯇꯤꯗ ꯂꯩꯕꯅꯤ ꯍꯧꯖꯤꯛ ꯑꯩ ꯉꯧꯗꯦꯀꯣ ꯉꯧꯔꯔꯣꯏ ꯌꯥꯔꯦ ꯇꯧꯔꯅꯨ ꯉꯧꯕꯩ ꯅꯠꯇ꯭ꯔꯣ ꯅꯪ ꯅꯨꯄꯥꯅ ꯈꯥꯡꯉ ꯐꯩꯗꯣ ꯃꯥꯁꯤꯗ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯆꯤꯡꯅꯔꯨꯗꯦꯅ ꯀꯩꯗꯧꯗꯣꯏꯅꯣ ꯆꯤꯡꯅꯔꯨꯗꯅ ꯃꯥꯏ ꯃꯥꯏ ꯊꯣꯛꯄ ꯑꯩ ꯊꯣꯛꯄ ꯍꯤꯡꯉ ꯂꯣꯏꯔꯦ ꯑꯩꯒꯤꯅꯦꯅ ꯂꯩꯔꯕ ꯄꯣꯠꯁꯤꯕꯨ ꯆꯤꯡꯅꯔꯨꯅ ꯀꯩꯗꯧꯗꯣꯏꯅꯣ ꯃꯤꯒꯤ ꯃꯌꯨꯝꯗ ꯄꯥꯟꯕ ꯀ꯭ꯋꯥ ꯄꯥꯝꯕꯤꯗꯨꯒꯤ ꯄꯥꯝꯕꯤꯕꯨ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯀꯥꯟꯁꯤꯜꯂꯒ ꯍꯦꯛꯇ ꯍꯦꯛꯄ ꯌꯥꯕ꯭ꯔꯣ ꯑꯗꯨ ꯈꯪꯅ ꯆꯠꯅꯔꯒ ꯂꯣꯏꯔꯦ ꯀꯣꯡꯗꯣꯡ ꯁꯪꯕ ꯃꯤꯁꯨ ꯂꯩꯔꯝꯒꯅꯦꯕꯀꯣ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯕ꯭ꯔꯣ ꯃꯇꯝ ꯀꯨꯏꯔꯦ ꯎꯅꯔꯨꯗꯕ ꯕ꯭ꯔꯣꯁꯦ ꯑꯁ ꯃꯩꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯑꯁꯤꯒꯅꯦ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯃꯇꯝꯅꯤꯅꯅꯦꯀꯣ ꯖꯨꯂꯨꯕꯤ ꯀꯌꯥꯝ ꯊꯣꯛꯏꯕꯣ ꯖꯨꯂꯨꯕꯤ ꯑꯍꯥꯎ ꯑꯍꯥꯎꯕ ꯌꯣꯜꯂꯤꯕꯣ ꯃꯩꯁꯦ ꯆꯠꯈ꯭ꯔꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯑꯩꯅ ꯉꯁꯤ ꯑꯦꯜꯕꯤꯅ ꯊꯥꯕꯗꯅꯦ ꯊꯥꯝꯅꯦꯜ ꯁꯥꯞꯄ ꯀꯥꯎꯔꯨꯕꯩ ꯋꯥꯅꯤꯗ ꯁꯜꯃꯥ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯍꯦꯔꯣꯗꯣ ꯆꯤꯡꯅꯗꯕ ꯉꯝꯗꯦꯀꯣ ꯃꯣꯏꯒꯤꯗꯤ ꯍꯧꯖꯤꯛ ꯄꯨꯡ 6 AM ꯇꯥꯔꯦ ꯆꯠꯂꯣꯍꯦ ꯃꯣꯏꯗꯨꯒ ꯍꯧꯖꯤꯛ ꯀꯌꯥꯅꯣ ꯑꯩꯈꯣꯏ ꯁꯤꯗ ꯀꯌꯥ ꯇꯥꯔꯦ ꯍꯧꯖꯤꯛ 3:30 ꯇꯥꯔꯦꯗꯅ ꯑꯥꯗ 1:30 ꯒꯨꯝꯕ ꯇꯥꯔꯝꯒꯅꯤ 1:50 ꯒꯨꯝꯕ ꯑꯩꯈꯣꯏ ꯅꯨꯄꯥ ꯃꯖꯥꯡ ꯈꯪꯉꯝꯕ ꯋꯥꯅꯤ ꯀꯅꯥꯕꯨ ꯑꯣꯏꯔꯤꯅꯣ ꯈꯪꯗꯦꯃꯤ ꯁꯔꯃꯥꯁꯦ ꯂꯥꯏꯐ ꯁꯤꯌꯔꯒ ꯇꯧꯕꯤꯗꯣꯏꯅꯦ ꯁꯔꯃꯥꯅ ꯊꯥꯎ ꯍꯥꯏꯕꯩ ꯑꯦꯜꯕꯤꯁꯦ ꯊꯥꯔꯛꯏꯅꯦ ꯊꯥꯔꯔꯣꯏꯒꯦ ꯈꯜꯂꯝꯕꯅꯤ ꯉꯁꯤꯁꯨ ꯃꯩꯁꯦ ꯑꯃꯨꯛ ꯂꯥꯛ ꯑꯃꯨꯛ ꯆꯠ ꯑꯃꯨꯛ ꯂꯥꯛ ꯑꯃꯨꯛ ꯆꯠ ꯇꯧꯋꯦꯕ ꯕꯣꯗꯤꯒꯥꯔꯗ ꯂꯩꯕ ꯃꯥꯜꯂꯦꯗ ꯑꯩꯁꯨ ꯈꯜꯂꯤꯕꯅꯦ ꯃꯦꯁꯦꯖ ꯊꯥꯔꯛꯇꯕꯁꯦ ꯑꯩ ꯃꯑꯣꯡꯁꯦ ꯌꯦꯡ ꯂꯩꯌꯦꯅ ꯍꯥꯏꯅ ꯃꯤꯒꯤ ꯍꯤꯡꯒꯣꯜꯗ ꯐꯖ ꯐꯖꯕ ꯄꯥꯝꯀꯤꯟꯒ ꯎꯕꯗꯣ ꯍꯨꯔꯥꯟꯅꯤꯡꯕ ꯂꯧꯅꯤꯡꯕꯁꯨ ꯌꯥꯎꯏ ꯃꯌꯨꯝꯗ ꯊꯥꯅꯤꯡꯗꯕ ꯃꯤꯁꯨ ꯂꯩꯔꯤ ꯃꯤꯉꯣꯟꯗꯒꯤ ꯂꯧꯔꯒ ꯆꯥꯅꯤꯡꯕ ꯆꯨꯝꯃꯤꯌꯦ ꯆꯨꯝꯃꯤ 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 ꯃꯤꯉꯣꯟꯗꯒꯤ ꯂꯧꯔ ꯆꯥꯟꯅꯕ ꯀꯌꯥꯁꯤꯅꯤ ꯋꯥ ꯀꯥꯏꯅꯔꯤꯁꯦ ꯄꯝꯀꯤꯟ ꯍꯥꯏꯔꯒ ꯑꯩ ꯍꯟꯗꯛ ꯑꯣꯏꯅ ꯃꯥꯏꯔꯦꯟ ꯌꯥꯝ ꯆꯥꯅꯤꯡꯉꯤꯕꯣ ꯉꯁꯤꯗꯤ ꯂꯥꯏꯚ ꯊꯥꯗꯣꯏꯔ ꯍꯥꯏꯅ ꯃꯇꯝꯗ ꯆꯠꯈꯤꯕ ꯈꯪꯍꯧꯗꯦꯌꯦ ꯊꯥꯗ ꯀꯔꯦ ꯑꯩꯅ ꯏꯁꯇꯦꯟꯗ ꯇꯧꯔꯝꯕꯅꯤ ꯐꯣꯟ ꯆꯥꯔꯖ ꯇꯧꯔꯝꯕꯅꯤ ꯌꯥꯔꯔꯣꯏ ꯊꯝꯕꯁꯦ ꯇꯦꯛꯇ ꯀꯥꯔꯤꯅꯦ ꯁꯨꯃꯥꯏꯅ ꯐꯩꯗꯣꯛꯀꯦ ꯌꯥꯒꯗ꯭ꯔꯅꯦ ꯍꯣꯏꯃꯥ ꯍꯣꯏꯃꯥ ꯅꯪꯁꯦ ꯅꯨꯡꯁꯤꯃꯟꯅ ꯈꯥꯡꯉꯝꯃꯛꯇꯅ ꯊꯥꯎ ꯍꯥꯏꯔꯤꯅꯤ ꯍꯣꯏ ꯉꯥꯛꯇꯪ ꯑꯩ ꯄꯩꯔꯨꯕꯗꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯅꯨꯡꯁꯤꯠꯇꯣ ꯉꯥꯛꯇꯪ ꯍꯧꯔꯛꯇꯣꯏ ꯇꯧꯕꯗꯣ ꯑꯩ ꯅꯨꯡꯁꯤꯠ ꯊꯦꯡꯅꯔꯝꯕꯗ ꯈꯤꯇꯪ ꯉꯥꯏ ꯅꯠꯇ꯭ꯔꯥ ꯑꯥꯏ ꯍꯦꯠ ꯄꯝꯀꯤꯟ ꯍꯥꯎꯏꯍꯦ ꯉꯥꯒ ꯊꯣꯡꯕ ꯍꯥꯏꯁꯤꯅ ꯃꯤꯒꯤ ꯌꯨꯝꯗ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯛ ꯆꯥꯕ ꯍꯤꯟꯖꯥꯡ ꯍꯥꯎꯏ ꯍꯥꯏꯗꯣ ꯇꯥꯔꯦ ꯁꯔꯃ ꯌꯥꯏꯅꯦ ꯃꯤꯒꯤꯗꯤ ꯆꯥꯕꯤꯗꯕꯀꯣ ꯁ꯭ꯋꯤꯇꯔꯁꯦ ꯑꯝꯇ ꯈꯨꯝꯃꯛꯇꯦ ꯀꯗꯥꯏꯗꯒꯤ ꯍꯧꯗꯣꯏꯁꯤꯕꯣ
ꯁꯔꯃ ꯑꯩ ꯅꯪꯒꯤꯁꯤꯗꯤꯀꯣ ꯑꯁꯦꯡꯕꯀꯣ ꯆꯦꯂꯦꯟꯖ ꯇꯧ ꯀꯥꯏꯕ ꯇꯧꯅꯤꯀꯣ ꯁꯤꯒꯤ ꯆꯦꯂꯦꯟꯖ ꯇꯧꯁꯤꯔꯅꯣ ꯁꯔꯃ ꯐꯪꯉꯦ ꯅꯪ ꯌꯨꯝ ꯆꯠꯄꯗ ꯕꯁꯥꯅꯤ ꯆꯪꯉꯝꯃꯣ ꯍꯦꯛ ꯍꯥꯏꯕꯤꯌꯣ ꯃꯄꯥꯟꯗꯅꯦ ꯑꯩꯈꯣꯏ ꯑꯣꯖꯥꯅꯤ ꯅꯪ ꯅꯨꯄꯥ ꯒꯥꯔꯤ ꯃꯆꯥ ꯆꯠꯂꯗꯤꯅꯦ ꯁꯔꯃ ꯅꯪ ꯃꯊꯛꯇ ꯌꯨꯝ ꯆꯠꯄ ꯉꯝꯗ꯭ꯔꯤꯕꯣ ꯔꯤꯖꯥꯕ ꯆꯠꯂꯗꯤ ꯄꯩꯁꯥ ꯌꯥꯝ ꯆꯪꯕꯅꯤꯅꯦ ꯁꯔꯃꯁꯨ ꯑꯩ ꯈꯪꯖꯕꯅꯤ ꯈꯪꯗꯕꯗꯣ ꯈꯪꯍꯜꯂꯣꯗꯅ ꯑꯩꯗꯤ ꯃꯃꯥꯏꯗ ꯈꯨꯏꯖꯜꯂꯦ ꯌꯥꯗ꯭ꯔꯦ ꯔꯣꯃꯥꯟꯇꯟ ꯅꯪꯒꯤ ꯑꯦꯛꯁꯅꯤ ꯈꯜꯂꯨ ꯁ꯭ꯋꯤꯠꯍꯥꯔꯠꯇꯣ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃ ꯑꯦꯛꯁꯀ ꯂꯩꯖꯗꯦ ꯀꯅꯦꯛꯁꯟꯒ ꯑꯃꯠꯇ ꯀꯅꯥꯅꯣꯒ ꯈꯪꯖꯗꯦ ꯈꯪꯂꯗꯤ ꯐꯤꯂꯝ ꯂꯣꯏꯔꯣꯏꯀꯣ ꯂꯣꯏꯔꯣꯏꯗ ꯈꯪꯍꯟꯕꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯣꯏꯅꯦ ꯈꯪꯉꯒꯅ ꯍꯦꯟꯅ ꯈꯪꯅ ꯈꯪꯅ ꯁꯥꯟꯅꯕꯗꯨꯅ ꯅꯨꯡꯉꯥꯏꯒꯗꯣꯏꯅꯦ ꯍꯣꯏ ꯑꯩꯈꯣꯏꯒꯤꯁꯤꯅ ꯏꯊꯟ ꯆꯠꯄ ꯄꯤꯗꯦꯅ ꯑꯩ ꯃꯊꯧ ꯂꯩꯇꯕ ꯃꯊꯧ ꯂꯩꯔꯗꯤ ꯄꯥꯟꯅꯔꯣꯏꯗꯕ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯛꯄ ꯃꯇꯝꯗ ꯀꯣꯟꯅ ꯋꯥꯔꯤ ꯂꯤꯔꯒꯦꯗ ꯑꯩꯈꯣꯏ ꯅꯨꯄꯥ ꯑꯩꯒꯤ ꯂꯥꯏꯐ ꯏꯁꯇꯣꯔꯤ ꯂꯞ ꯏꯁꯇꯣꯔꯤꯁꯦ ꯍꯧꯖꯤꯛ ꯂꯤꯔꯔꯣꯏꯒꯦ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯊꯝꯃꯒꯦꯕꯀꯣ ꯅꯪꯒꯤ ꯑꯦꯛꯁꯅꯦ ꯑꯩꯅ ꯀꯧꯔꯛꯏꯅꯤ ꯅꯪ ꯌꯥꯝ ꯃꯤꯁ ꯇꯧꯏ ꯍꯥꯏꯕꯗꯨꯒ ꯀꯅꯥꯅꯣ ꯑꯩꯒꯤ ꯑꯦꯛꯁꯇꯣ ꯑꯝꯇ ꯈꯪꯒꯦꯗꯅ ꯁꯜꯃꯥ ꯐꯨꯔꯤꯠ ꯈꯥꯎꯗ ꯍꯥꯞꯂꯒ ꯄꯨꯕꯤꯌꯨ ꯑꯩꯒꯤ ꯐꯤꯁꯤꯅ ꯑꯩꯒꯤ ꯃꯅꯪꯒꯟꯗ ꯄꯣꯔꯒ ꯄꯨꯕꯤꯒꯦ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯌꯨꯕ ꯑꯦꯛꯁ ꯑꯣꯏꯔꯝꯃꯒꯅ ꯆꯝꯊꯣꯛꯅꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯔꯛꯑꯣ ꯅꯣꯏꯕꯥꯅꯤ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯕꯨ ꯌꯥꯕ ꯋꯥꯔꯕ ꯃꯤꯒꯤ ꯁꯨꯝ ꯀꯥꯏꯒꯗꯕ ꯋꯥꯔꯤꯗꯣ ꯆꯥꯝꯊꯣꯛꯅꯔꯣ ꯀꯅꯥꯅ ꯍꯥꯏꯕꯕ ꯍꯥꯏꯔꯤꯕ ꯀꯅꯥꯗꯕ ꯇꯜꯂꯤꯕꯣ ꯑꯩ ꯑꯦꯛꯁꯇꯤ ꯑꯣꯏꯔꯦꯗ ꯀꯅꯥꯝ ꯆꯪꯉꯣꯏ ꯑꯩ ꯈꯪꯉꯦ ꯐꯝꯍꯟꯗꯅꯅꯦ ꯃꯈ꯭ꯋꯥꯡ ꯌꯥꯝ ꯅꯥꯔꯦꯕ ꯑꯩꯁꯦ ꯅꯨꯡꯁꯤꯅꯕ ꯂꯣꯏꯗ꯭ꯔꯤ ꯆꯪꯊꯣꯛꯅꯕ ꯌꯥꯗꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩ ꯀꯅꯥꯒ ꯅꯨꯡꯁꯤꯅꯖꯗꯦꯀꯣ ꯅꯨꯄꯤꯁꯤꯒ ꯑꯩ ꯆꯣꯞ ꯇꯥꯔꯦ ꯅꯣꯏꯅ ꯐꯥꯒꯤꯅꯦꯅ ꯍꯥꯏꯔꯒ ꯑꯇꯥꯕ ꯃꯤꯅ ꯑꯩꯕꯨ ꯐꯠꯇꯕ ꯈꯟ ꯇꯥꯔꯦ ꯃꯥꯏ ꯑꯦꯛꯁꯇ꯭ꯔꯥ ꯑꯩ ꯊꯕꯛ ꯇꯧꯖꯗꯦꯀꯣ ꯀꯞꯇꯣꯔꯦ ꯕꯣꯕꯤ ꯀꯞꯄꯣꯏꯗ ꯀꯩ ꯀꯞꯇꯣꯏꯅꯣ ꯀꯅꯥꯅꯣ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯅꯦ ꯁꯤ ꯒꯥꯔꯤ ꯃꯈꯣꯏꯅ ꯇꯥꯅꯤꯡꯗꯕ ꯊꯃꯣꯏꯁꯦ ꯄꯥꯜꯂꯤꯕꯣ ꯑꯁꯤ ꯇꯥꯔꯒ ꯕꯛ ꯂꯥꯎ ꯁꯥꯎꯅꯤꯡꯉꯦ ꯄꯨꯡꯃꯨꯛ ꯊꯥꯔꯗꯤ ꯂꯣꯏꯁꯜꯂꯒꯦ ꯉꯁꯤ ꯁꯜꯃꯥ ꯌꯥꯝ ꯐꯠꯇꯦ ꯑꯦꯛꯁꯅꯦ ꯍꯦꯛꯇ ꯍꯥꯏꯖꯜꯂꯤ ꯕꯣꯗꯤꯒꯥꯔꯗ ꯌꯥꯎꯔꯝꯃꯗꯤ ꯕꯣꯗꯤꯒꯥꯔꯗꯇꯤ ꯌꯥꯎꯔꯝꯃꯔꯣꯏ ꯁꯜꯃꯥꯒ ꯅꯪꯒ ꯉꯥꯏꯔꯦ ꯍꯧꯖꯤꯛ ꯃꯤ ꯑꯇꯩ ꯂꯣꯏ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯂꯥꯁꯇ ꯏꯇꯥꯎ ꯁꯃꯥꯅꯟꯗ ꯑꯣꯏꯗꯣꯏꯔꯥ ꯐꯥꯒꯤꯒ ꯇꯧꯁꯜꯂꯛꯏꯁꯤ ꯒꯥꯏꯅ
그래 조장mol랑 거 풋리네 이거 배터리 또 20% ngay này bo thi ngang itu dia juga karena masa dulu tadi berapa kami nama juga macam ini yang kita juga sudah si ibu ni oh kan ibu lo ni kita kan ni mana tahu ni ada berarti kalau sama orang na ai cái mà thâu ta thì có tầm thuộc có tầm thuộc nó ta bảo cái em ta thì ai zoom pa lại mà zoom pa là mình cái mà ta thì কিন্তু ai cái nào nó thì khăng được quá ಅದು x or mà số em rồi cái em ta thì mai thuộc vậy thuộc vậy ai cái em khăng đấy thằng mới cái em lấy đi ako sa ma thì ai đây thì có Lepas kepiye dia pun apa na ibu. Ingin na zabat ngasang ni lanjut lah ni kan. Sudah ni saya. Sama ai sing mo ni ore live rồi cái nào nó hay rồi ra thì mình sẽ phơi mình cái gì. Cũng phát triển được mình gì. Hay là cái đầu cái hay nó còn ta. Lúc mình bây giờ mình 짜하고가 판마가 떠오르나 이거는 이제는 시간나 이러면 이제 요시들에는 하이비다 봐 이거 나는 다 하이비와 있나 하고 강하게 되게 혼자 다 정상하니 엑소야 그지 제가 스마만 카라 렌 키시 설마 엑스니나 누가 चाहिए 이거는 봐잖아 뱅 떨어해 뭐 là LV cái này IDX này ở đây ta này này vẫn phải là cái này cái gì qua giờ sao gì qua mama kali rồi mama laka rồi đây là số đi bán này rồi nó xả rồi nè đấy thành là để nhìn trong một cái đều hay đi Instagram news tới làm mau yêu gì không mấy số này ngoài kia ta thằng sẽ lên cao không cao thì anh chụp khăn như này cũng gì ai đi cả khăn được bây giờ thì shit cái này thì cả lo ngoài ra ngoài đi masih di chat habis sudah kayaknya itu loh kan minat pasal mah ni mari ni lagi je apa macam tak main ngai hai tu seni ngahang lai ada is khang di kana is la to khang de le jo ta ngau hơn gì vậy mà sao mà đang thầm dần cái đi qua
ꯍꯤꯗꯥꯛ ꯃꯃꯤꯡꯒ ꯇꯥꯛꯑꯣꯏꯗꯣꯏꯅꯤ ꯕꯕꯥ ꯁꯜꯃꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯂꯣꯜꯂꯕꯅꯤꯅ ꯃꯦ ꯂꯣꯏꯔꯒ ꯖꯨꯟ ꯂꯣꯏꯔꯒ ꯖꯨꯂꯥꯏ ꯇꯨꯝꯅꯤꯡꯉꯦꯕꯣ ꯌꯥꯝ ꯀꯌꯥ ꯇꯥꯕꯖꯥꯠꯅꯣ 4 ꯇꯥꯗꯧꯔꯦ ꯄꯨꯡ ꯑꯃ ꯐꯥꯔꯒ ꯂꯣꯏꯁꯟ ꯇꯥꯔꯦ 20 ꯃꯤꯅꯤꯠꯇ ꯉꯥꯏꯔꯦ ꯑꯥꯏꯂꯥꯏꯅꯔꯗꯤ ꯍꯣꯁꯅ ꯑꯥꯏꯂꯥꯏꯅꯔꯗꯤ ꯍꯣꯁꯅ ꯇꯥꯡꯍꯟꯕꯅꯤ ꯁꯔꯃ ꯑꯌꯥ ꯖꯨꯂꯥꯏ ꯂꯣꯏꯔ ꯑꯥꯒꯁꯇꯤ ꯊꯋꯥꯟ ꯊꯥꯅꯤ शालीग्राम गेमर शालीग्राम गेमर कुछ तो बोलो हम लोग बातचीत करेगा अगस्त सितंबर ꯑꯩ ꯍꯟꯗꯛ ꯌꯥꯝ ꯈꯔ ꯀꯪꯁꯤꯜꯂꯦ ꯃꯥꯏꯅ ꯐꯨꯒꯠꯂꯝꯕꯗꯣ ꯄꯤꯛꯊꯔꯦꯕ ꯃꯁꯥ ꯌꯥꯝ ꯅꯣꯏꯅꯤꯡꯉꯦ ꯊꯋꯥꯟ ꯊꯥꯗꯤ ꯀꯥꯎꯗꯦꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯥꯟꯕꯒꯤ ꯃꯇꯝꯅꯤ ꯁꯤꯁꯦ ꯂꯣꯏꯅ ꯃꯥꯏ ꯃꯥꯏ ꯃꯇꯝ ꯂꯣꯏ ꯇꯣꯉꯥꯟꯅ ꯊꯝꯃꯤꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯂꯥꯏꯁꯦ ꯍꯧꯔꯛꯄꯗ ꯍꯧꯔꯛꯇꯕ ꯍꯥꯏꯅ ꯂꯩꯒꯗꯧꯅ ꯃꯣꯏꯁꯨ ꯑꯗꯨ ꯃꯇꯝꯗꯣ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯅꯤꯗꯅ ꯅꯨꯡꯁꯤꯅꯕ ꯃꯇꯝꯅꯤꯗꯅ ꯀꯩꯅꯣ ꯁꯦꯞꯇꯦꯝꯕꯔ ꯂꯣꯏꯔ ꯑꯣꯛꯇꯣꯕꯔ ꯑꯣꯛꯇꯣꯕꯔ ꯌꯧꯕ ꯉꯥꯏꯕꯅꯤ ꯉꯁꯥꯏꯗꯤ ꯁꯜꯃꯥ ꯀꯦꯛ ꯀꯛꯑꯣ ꯂꯥꯛꯀꯗꯣꯏꯅꯦ ꯑꯩꯈꯣꯏ ꯑꯩꯈꯣꯏꯗꯤ ꯐꯤꯒꯔ ꯌꯥꯝ ꯇꯥꯔꯦ ꯏꯁ ꯐꯤꯒꯔ ꯇꯥꯔꯦ ꯑꯃꯨꯛ ꯍꯥꯏꯖꯜꯂꯛꯑꯦ ꯑꯩ ꯍꯟꯗꯛ ꯅꯣꯏꯅꯤꯡꯉꯤ ꯈꯔꯒ ꯃꯁꯛꯁꯦ ꯊꯤꯖꯤꯜꯂꯤꯁꯦ ꯎꯗ꯭ꯔꯣ ꯃꯌꯥꯡ ꯀꯪꯉꯒ ꯑꯩꯁꯦ 70% ꯉꯥꯏꯈ꯭ꯔꯃꯤ ꯑꯩ ꯁꯤꯒꯦꯔ ꯅꯪ ꯁꯤꯒꯔ मोबाइल से बंगमंग साबा करता है ꯇꯃꯥ 20 ꯃꯤꯅꯤꯠ ꯈꯔ ꯊꯥꯔ ꯂꯣꯏꯁꯤꯜꯂꯁꯤꯔ ꯄꯨꯡ ꯑꯃ ꯐꯥꯔꯒ ꯕꯦꯇ꯭ꯔꯤ ꯍꯦꯛ ꯌꯥꯎꯗ꯭ꯔꯕ ꯑꯩꯁꯦ ꯃꯤꯒꯤ ꯅꯨꯄꯤꯁꯤꯒ ꯏꯁ ꯃꯥꯅ ꯑꯃꯨꯛ ꯅꯥꯇꯣꯟꯁꯦ ꯇꯧꯔꯤꯁꯦ ꯍꯦꯟꯖꯜꯂꯛꯏ ꯌꯦꯡꯉꯨ ꯌꯥꯔꯦ ꯃꯤꯒꯤ ꯅꯨꯄꯤ ꯈꯪꯗꯦ ꯑꯃꯒꯤ ꯅꯨꯄꯤ ꯈꯪꯗꯦ ꯀꯅꯥꯅꯣꯝꯇ ꯍꯥꯏꯔꯧꯕ ꯇꯥꯅꯤꯡꯉꯦꯕ ꯃꯁꯥꯅ ꯁꯣꯏꯔꯦ ꯃꯤꯒꯤ ꯐꯤꯒꯔ ꯌꯦꯡꯉꯨꯕꯒꯤ ꯑꯣꯛꯇꯦꯍꯦ ꯅꯣꯏ ꯋꯥꯔꯤꯁꯤꯗꯤ ꯇꯥꯕꯗ ꯗꯨꯔꯒꯥ ꯑꯣꯛꯄꯣꯁꯦ ꯌꯦꯡꯗꯅꯕ ꯁꯅꯥꯖꯟ ꯅꯪꯕꯣ ꯃꯁꯝꯁꯦ ꯃꯇꯣꯟ ꯌꯥꯎꯗ꯭ꯔꯦꯕ ꯀꯛꯊꯠꯇ ꯌꯥꯔꯔꯣꯏꯕ ꯑꯩ ꯁ꯭ꯋꯤꯠ ꯍꯥꯔꯠꯇꯣ ꯀꯗꯣꯝ ꯆꯪꯉꯦ ꯐꯥꯒꯤ ꯌꯥꯝ ꯇꯧꯕꯗꯣ ꯍꯥꯏꯔꯣꯅꯦ ꯀꯅꯥꯅꯣ ꯍꯥꯏꯔꯣꯅꯦ ꯌꯥꯝ ꯋꯥꯅ ꯉꯥꯏꯔꯕꯅꯦ ꯍꯥꯏꯔꯣꯅꯦ ꯍꯣꯏꯗ ꯕꯟꯗꯥ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯌꯦꯡꯕꯨꯗꯤ ꯀꯥꯏ ꯆꯠꯁꯦ ꯍꯥꯏꯅꯣ ꯑꯩꯗꯤ ꯗꯥ ꯏꯕꯣꯕꯜ ꯃꯥꯟꯕ ꯗꯥ ꯏꯕꯣꯕꯣꯜ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯑꯩ ꯈꯪꯗꯦꯅꯦ ꯑꯇ ꯍꯥꯏꯌꯨ ꯀꯅꯥꯅꯣꯕ ꯃꯤꯁꯦ ꯑꯩ ꯌꯥꯝ ꯈꯪꯅꯤꯡꯉꯦꯕ ꯇꯜꯂꯤꯕꯣ ꯅꯣꯏ ꯑꯃꯨꯛꯁꯨ ꯐꯥꯒꯤ ꯇꯥꯏ ꯑꯃꯨꯛꯁꯨ ꯁꯤꯔꯤꯌꯁ ꯑꯣꯏꯕꯣ ꯕꯟꯗꯥ ꯆꯥꯕꯩꯗꯤ ꯌꯥꯏꯌꯦ
ꯂꯥꯏꯚꯁꯦ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯌꯥꯝ ꯈꯪꯅꯤꯡꯉꯦ ꯌꯨꯕꯤ ꯆꯥꯁꯤ ꯍꯣꯏ ꯆꯥꯁꯤ ꯀꯥꯏꯗꯤꯌꯦ ꯀꯣꯕꯤ ꯍꯩꯕ ꯉꯥ ꯊꯣꯡꯕ ꯀꯣꯕꯤ ꯍꯩꯕꯗ ꯉꯥ ꯊꯣꯡꯕ ꯅꯪꯕꯨ ꯑꯩꯅ ꯉꯥ ꯊꯣꯡꯕ ꯆꯥꯔꯕꯅꯦ ꯊꯣꯡꯕꯩ ꯋꯥꯗꯤ ꯊꯣꯡꯕꯤꯒꯦ ꯀꯩꯝ ꯅꯠꯇꯦꯌꯦ ꯑꯩ ꯁꯔꯃ ꯑꯣ ꯀꯣꯂꯨꯞꯇꯒꯤꯅꯤ ꯑꯣꯏ ꯀꯣꯂꯨꯞꯇꯒꯤꯅꯤ ꯑꯗ ꯍꯥꯏꯌꯣ ꯀꯅꯥꯅ ꯋꯥꯊꯤ ꯉꯥꯡ ꯂꯩꯔꯤꯅꯣ ꯑꯝꯇ ꯍꯥꯏꯌꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯂꯥꯏꯚꯁꯦ ꯂꯣꯏꯁꯜꯂꯒꯦ ꯂꯣꯏꯁꯟꯗ꯭ꯔꯤꯉꯩꯗ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯁꯔꯃ ꯍꯣꯏꯔꯣꯝꯗ ꯀꯅꯥ ꯀꯅꯥ ꯈꯪꯅꯤ ꯁꯔꯃ ꯍꯣꯏꯔꯣꯝꯗ ꯀꯅꯥ ꯀꯅꯥ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯣ ꯁꯔꯃꯗ ꯀꯅꯥꯅꯣ ꯑꯝꯇ ꯍꯥꯏꯌꯣꯕ ꯏꯕꯨꯡꯉꯣꯁꯦ ꯍꯥꯏꯔꯝꯃꯣꯁꯨ ꯈꯪꯗꯦ ꯍꯥꯏ ꯌꯥꯝ ꯇꯜꯂꯤꯕꯣ ꯑꯅꯤꯅꯦ ꯄꯥꯎ ꯐꯥꯎꯅꯔ ꯑꯦꯜꯕꯤꯁꯦ ꯂꯥꯛꯏꯔ ꯀꯩꯅꯣꯝ ꯇꯧꯔꯤꯕ ꯂꯣꯏꯁꯟꯒꯗ꯭ꯔꯕꯅꯦ ꯀꯅꯥꯅꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣꯕ ꯉꯥꯏꯕꯗ ꯌꯥꯝ ꯋꯥꯔꯦ ꯀꯥꯏ ꯃꯥꯡꯈ꯭ꯔꯕ ꯁꯅꯥꯁꯤꯕꯣ ꯁꯔꯃ ꯃ꯭ꯌꯨꯖꯤꯛꯁꯦ ꯐꯥꯊꯕ ꯉꯝꯗꯦ ꯇꯜꯂꯤꯍꯦ ꯑꯣꯛꯇꯦꯕ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯀꯅꯥꯅꯣ ꯍꯥꯏꯅ ꯁꯔꯃ ꯃꯥꯡꯈ꯭ꯔꯦ ꯀꯔꯤ ꯏꯕ ꯍꯪꯉꯤꯕꯣ ꯍꯥꯏꯌꯨꯅꯦ ꯁꯔꯃ ꯑꯩ ꯆꯥꯛ ꯆꯥꯏ ꯌꯥꯝ ꯊꯦꯡ ꯆꯥꯕ꯭ꯔꯅꯦ ꯊꯦꯡ ꯆꯥꯕꯁꯦ ꯀꯅꯥꯅꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣꯕ ꯁꯔꯃ ꯋꯥꯈꯜ ꯃꯆꯥ ꯑꯃ ꯈꯜꯂꯤ ꯆꯨꯝꯃꯕꯅꯤ ꯑꯁ 1 hour ꯐꯥꯗꯣꯔꯦ ꯑꯝꯇ ꯍꯥꯏꯌꯣꯕ ꯃꯣꯕꯥꯏꯜ ꯕꯦꯇ꯭ꯔꯤꯁꯦ ꯇꯞꯅ ꯀꯥꯏꯗ ꯐꯤꯐꯇꯤꯟ ꯃꯤꯅꯤꯠꯇ ꯉꯥꯏꯈ꯭ꯔꯦ ꯍꯥꯏꯔꯛꯑꯣꯅꯦ ꯉꯁꯥꯏꯗꯒꯤ ꯆꯥꯅꯤꯡꯗꯕ ꯃꯇꯝ ꯆꯥꯅ ꯆꯥꯛ ꯆꯥꯎ ꯏꯕꯦꯝꯃ ꯑꯗꯨꯅꯅꯤ ꯅꯁꯥ ꯐꯠꯇ꯭ꯔꯤꯗꯨꯅ ꯋꯥꯟ ꯑꯥꯋꯔꯁ ꯐꯥꯗꯣꯔꯦ ꯑꯗꯣ ꯐꯥꯗꯤ ꯐꯥꯗ꯭ꯔꯦꯗꯅ ꯍꯣꯏꯑꯕ ꯑꯗꯣ ꯍꯥꯏꯔꯛꯑꯣꯕ ꯅꯪꯅ ꯍꯥꯏꯔꯛꯄꯒ ꯑꯩ ꯂꯣꯏꯁꯟꯗ꯭ꯔꯣꯕꯅꯤ 1 hour ꯐꯥꯔꯁꯨ ꯐꯥꯗ꯭ꯔꯁꯨ ꯍꯥꯏꯔꯛꯑꯣꯅꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯕꯣ
ꯁꯜꯃꯥꯟ ꯃꯨꯊꯠꯂꯣꯔꯥ ꯁꯜꯃꯥꯟ ꯍꯣꯏ ꯍꯦꯔꯣꯗꯣ ꯆꯥꯛ ꯏꯟꯕꯤꯔꯝꯂꯒ ꯃꯥ ꯀꯣꯟꯅ ꯆꯥꯖꯔꯤꯅꯤ ꯑꯣ ꯆꯥꯛꯀꯁꯨ ꯏꯟꯅꯔꯤꯕꯣꯔꯦ ꯌꯥꯝ ꯅꯨꯡꯁꯤꯅꯔꯤꯗꯅ ꯅꯣꯏꯗꯤ ꯇꯧꯅꯒꯗꯃꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯑꯗꯣ ꯅꯣꯏꯒꯤ ꯐꯦꯁꯇꯣ ꯔꯤꯚꯤꯜ ꯇꯧꯔꯣ ꯀꯅꯥꯅꯣ ꯍꯥꯏꯔꯛꯑꯣꯕ ꯔꯤꯚꯤꯜ ꯃꯇꯥꯡ ꯆꯥꯗ꯭ꯔꯗꯤ ꯁꯥꯎꯔꯛꯀꯅꯤ ꯁꯥꯎꯔꯣꯏꯍꯦ ꯑꯩꯕꯨ ꯊꯧ ꯂꯩꯇꯕꯩ ꯇꯥꯏꯞꯇ ꯀꯩꯒꯤ ꯁꯥꯎꯗꯣꯔꯤꯒꯦ ꯃꯤꯅ ꯑꯁꯦꯡꯕ ꯍꯥꯏꯕꯕꯨ ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ ꯍꯦꯠ ꯀꯔꯤꯒꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯇꯅ ꯀꯥꯏꯅ ꯇꯊꯤ ꯆꯔꯛꯇꯅ ꯄꯤꯖꯩ ꯆꯩꯖꯔꯣꯏ ꯅꯣꯏ ꯂꯥꯛꯏꯁꯤꯁꯨ ꯌꯥꯝ ꯍꯔꯥꯎꯖꯩꯅꯤ ꯑꯩꯒꯤ ꯀꯩꯅꯣ ꯋꯥꯁ ꯇꯥꯏꯝꯗꯁꯨ ꯀꯥꯕꯤꯔꯤꯅꯤ ꯀꯩꯅꯣ ꯐꯅ ꯈꯟꯗꯣꯔꯗꯤꯅꯦ ꯂꯣꯏꯅ ꯐꯅ ꯑꯣꯏꯕꯅꯤ ꯇꯨꯝꯅꯤꯡꯉꯦꯗ ꯑꯩ ꯁꯔꯃꯥꯗ ꯍꯥꯏꯍꯜꯂꯣ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯅ ꯁꯔꯃꯥꯁꯦ ꯂꯣꯠꯇꯅ ꯂꯩꯈ꯭ꯔꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯅ ꯑꯩ ꯇꯨꯝꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯦꯕꯣ ꯁꯔꯃꯥ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯣ ꯁꯔꯃ ꯑꯩꯕꯨ ꯃꯨꯟꯊꯔꯦꯅ ꯇꯧꯔꯤꯁꯤꯕꯣ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯁꯔꯃꯥ ꯀꯅꯥꯅꯣ ꯍꯥꯏꯔꯣ ꯌꯦꯡꯒꯦ ꯁ꯭ꯋꯥꯏ ꯂꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦꯁꯦ ꯑꯩ ꯁꯣꯛ ꯑꯣꯏꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯅꯪꯅ ꯍꯥꯏꯔꯒ ꯏꯃꯥ ꯀꯥꯏꯅ ꯃꯥꯅꯦ ꯀꯥꯏꯅ ꯁꯔꯃꯥ ꯑꯩꯒꯤ ꯃꯤꯡ ꯃꯌꯥꯝꯗ ꯂꯣꯏꯅ ꯍꯥꯏꯌꯨ ꯑꯃꯈꯛꯇꯤ ꯍꯥꯏꯔꯨꯅꯨ ꯑꯌꯥ ꯋꯥꯊꯤ ꯉꯥꯡꯉꯦꯌꯦ ꯁꯔꯃꯥꯗꯣ ꯀꯥꯏ ꯃꯥꯡꯈ꯭ꯔꯕꯖꯥꯠꯅꯣ ꯄꯨꯡ ꯑꯃ ꯐꯥꯈ꯭ꯔꯦ ꯍꯥꯏꯔꯛꯑꯣ ꯂꯥꯏꯝꯇꯪꯒꯦ ꯃꯨꯊꯠꯂꯒꯦ ꯁꯔꯃꯥ ꯍꯣꯏ ꯍꯦꯔꯣꯒ ꯂꯤꯆꯠ ꯀꯥꯟꯅꯔꯤ ꯁꯔꯃꯥ ꯍꯦꯔꯣꯒꯤ ꯃꯄꯥꯟꯗ ꯊꯕꯛ ꯇꯧꯕ ꯆꯠꯈꯤꯗꯨꯗꯤ ꯁꯔꯃꯥ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯀꯅꯥꯅꯣ ꯑꯣꯏꯅ ꯇꯧꯅꯤꯡꯉꯦꯕꯣ
ꯍꯥꯏꯔꯝꯅꯦ ꯁꯔꯅ ꯑꯩ ꯎꯏꯔꯦ ꯇꯨꯝꯅꯤꯡꯉꯦꯅꯦ ꯉꯥꯛꯇꯪ ꯇꯨꯝꯒꯦ ꯂꯥꯏꯞ ꯊꯥꯔꯨꯔꯒ ꯅꯨꯡꯁꯤꯕꯅꯦ ꯅꯨꯡꯁꯤꯕꯥꯏ ꯀꯅꯥꯅꯣ ꯑꯩ ꯈꯪꯗꯦꯅꯦ ꯃꯥ ꯍꯦꯔꯣ ꯀꯥꯏꯗ ꯆꯠꯈꯤꯒꯦ ꯄꯨꯟꯁꯤꯕꯥꯏ ꯀꯅꯥꯅꯣ ꯑꯩ ꯈꯪꯗꯦꯕꯣ ꯁꯅꯥꯒꯤ ꯍꯦꯔꯣ ꯀꯔꯣꯔ ꯀꯔꯣꯔ ꯇꯥꯟꯕ ꯆꯠꯈꯤ ꯃꯄꯥꯟꯗ ꯃꯥ ꯇꯨꯃꯤꯟ ꯂꯩ ꯀꯩꯒꯤꯅꯣ ꯃꯉꯥ ꯇꯔꯨꯛꯇ ꯉꯥꯏꯔꯦ ꯁꯤ ꯖꯔ ꯂꯣꯏꯁꯤꯜꯂꯒ ꯇꯧꯕ ꯅꯅꯥꯎ ꯄꯨꯟꯁꯤꯕ ꯖꯍꯥꯟꯗ ꯂꯩꯔꯁꯦ ꯑꯃꯗꯤ ꯑꯩ ꯈꯪꯗꯦꯕꯣ ꯀꯅꯥꯝꯕ ꯏꯝꯐꯥꯜꯒꯤ ꯑꯣꯏꯗꯣꯏꯔꯣ ꯅꯣꯡꯁꯥꯕꯔꯣ ꯑꯗꯨꯒ ꯑꯩꯅ ꯈꯪꯗ꯭ꯔꯦꯕꯣ ꯅꯣꯡꯁꯥꯕ ꯂꯛꯈꯤꯄꯨꯔ ꯑꯣ ꯑꯩ ꯈꯪꯉꯦ ꯑꯣ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯅꯪ ꯑꯣꯏꯔꯦ ꯑꯩꯒꯤ ꯑꯦꯛꯁꯅꯤ ꯀꯥꯏ ꯋꯥꯊꯤ ꯉꯥꯡꯉꯗꯅ ꯆꯩ ꯆꯥꯔꯤ ꯅꯣꯡꯁꯥꯕꯁꯦ ꯂꯛꯈꯤꯄꯨꯔꯒꯤꯔꯅꯦ ꯃꯥꯁꯦ ꯀꯩꯅꯣꯒꯤ ꯏꯝꯐꯥꯜꯒꯤ ꯅꯠꯇ꯭ꯔꯅꯦ ꯏꯝꯐꯥꯜꯒꯤꯅꯤꯍꯦ ꯃꯥꯗꯤ ꯑꯩꯁꯨ ꯂꯥꯏꯑꯣꯟ ꯄꯜꯂꯛꯄꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯣ ꯁꯣꯏꯗꯅ ꯅꯣꯡꯁꯥꯕ ꯑꯣꯏꯔꯝꯃꯅꯤ ꯅꯣꯡꯁꯥꯕꯅꯤ ꯋꯥꯊꯤ ꯉꯥꯡꯉꯤꯁꯦ ꯍꯥꯏꯗꯤ ꯈ꯭ꯋꯥꯏ ꯀꯨꯏꯅ ꯂꯦꯞꯄꯨꯔꯕꯅꯤꯅ ꯐꯪꯒꯗꯕꯗꯣ ꯀꯥꯎꯋꯦ ꯇꯧꯔꯤꯅꯦꯕ ꯂꯛꯈꯤꯄꯨꯔ ꯅꯣꯡꯁꯥꯕ ꯑꯃ ꯂꯩꯗꯨꯗꯤ ꯂꯩꯇꯦꯍꯦ ꯅꯣꯡꯁꯥꯕ ꯍꯥꯏꯁꯦ ꯑꯩꯒ ꯅꯍꯥꯟꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯌꯨꯇꯨꯕꯀꯤ ꯋꯥꯔꯤ ꯍꯪꯕꯒꯤ ꯑꯃꯨꯛ ꯁꯥꯟꯅꯩꯔ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯂꯛꯈꯤꯄꯨꯔꯒꯤꯗꯤ ꯑꯣꯏꯔꯣꯏ ꯂꯣꯏꯁꯜꯂꯣ ꯌꯥꯔꯦ ꯄꯨꯡ ꯑꯃ ꯐꯥꯈꯤꯁꯅꯨꯗ ꯉꯥꯏꯈꯣꯗꯅ ꯃꯤꯅꯤꯠ ꯃꯉꯥꯇ ꯉꯥꯏꯔꯦ ꯊꯥꯕꯩ ꯊꯥꯕ ꯍꯌꯦꯡꯁꯨ ꯆꯪꯕꯤꯔꯛꯎꯀꯣ ꯍꯌꯦꯡꯗꯤ ꯃꯣꯔꯅꯤꯡꯗ ꯊꯥꯁꯤꯔ ꯁꯤ ꯃꯇꯝ ꯊꯥꯁꯤꯔ ꯈꯪꯗꯦ ꯁꯤ ꯃꯇꯝ ꯊꯥꯕꯁꯤꯅꯗꯤ ꯐꯩ ꯅꯣꯡꯁꯥꯕ ꯀꯌꯥ ꯁꯨꯒꯦ ꯅꯣꯡꯁꯥꯕ ꯑꯃꯗꯅꯤꯗꯅ ꯃꯅꯤꯄꯨꯔꯒꯤꯗꯤ ꯇꯅꯤꯗꯅ ꯑꯗꯨꯗꯤ ꯑꯩ ꯅꯨꯡꯊꯤꯟꯒꯤꯅꯦ ꯄꯨꯡ ꯑꯃ ꯃꯈꯥꯏ ꯁ꯭ꯋꯥꯏꯗ ꯊꯥꯔꯒꯦ ꯑꯗꯨꯒ ꯐꯔꯅꯤ ꯅꯣꯡꯁꯥꯕ ꯑꯩꯒꯤ ꯀꯩꯅꯣ ꯚꯤꯗꯤꯑꯣꯗꯣ ꯁꯦꯌꯔ ꯇꯧꯕꯤꯌꯣꯅ ꯉꯁꯤ ꯊꯥꯡꯒꯠꯈꯤꯕꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯉꯁꯥꯏ ꯁꯥꯟꯅ ꯂꯩ ꯋꯥꯊꯤ ꯉꯥꯡꯗꯅ ꯅꯕꯥꯅꯤꯃꯛ ꯊꯤꯡꯖꯤꯟꯒꯅꯤ ꯌꯦꯡꯉꯨ
ꯀꯩ ꯆꯥꯎ ꯉꯁꯤꯗꯤ ꯐꯨꯁꯀꯥꯒꯨꯝꯕ ꯃꯣꯔꯣꯛ ꯁꯥꯕ ꯄꯣꯠ ꯌꯥꯝ ꯆꯥꯅꯤꯡꯉꯦꯕ ꯑꯩꯁꯤꯕꯨ ꯏꯆꯦ ꯑꯗꯨꯝ ꯀꯧꯔꯗꯣꯏꯔꯣ ꯅꯍꯥ ꯌꯥꯝ ꯑꯣꯏꯊꯣꯛꯂꯝꯃꯦ ꯑꯌꯥ ꯑꯌꯥ ꯅꯪ ꯃꯤꯡꯒꯧ ꯍꯣꯡꯅꯣꯒꯦ ꯍꯥꯏꯔꯣ ꯉꯁꯥꯏꯒꯗꯤ ꯂꯣꯏ ꯈꯨꯖꯤꯜꯂꯤꯁꯦ ꯎꯗ꯭ꯔꯣ ꯍꯅꯨꯕꯤ ꯑꯣꯏꯅ ꯐꯨꯁꯀꯥ ꯂꯩꯔ ꯆꯥꯎꯁꯤꯔ ꯀꯩꯅꯣ ꯑꯁ ꯆꯠꯊꯦꯡ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯐꯨꯁꯀꯥ ꯂꯩꯔꯨꯒꯦꯕꯣ ꯑꯩ ꯁꯤꯗꯩꯁꯤꯗ ꯆꯥꯒꯦ ꯇꯜꯂ ꯌꯥꯝ ꯁꯥꯏꯗ ꯀꯔꯤ ꯗꯨꯀꯥꯟꯅꯣ ꯏꯆꯦ ꯑꯣ ꯃꯃꯤꯡ ꯆꯦꯡꯕꯩ ꯆꯦꯝꯕꯔ ꯑꯃ ꯂꯩꯌꯦꯕ ꯁꯤꯒ ꯁꯟ ꯒ꯭ꯂꯥꯁꯇꯨꯁꯨ ꯌꯣꯜꯂꯦꯕ ꯑꯗꯨꯒ ꯐꯝꯕ ꯃꯤꯒꯤꯅꯤꯗ ꯃꯤꯒꯤꯗ ꯑꯩꯅ ꯐꯝꯕꯅꯦ ꯃꯤꯗꯣ ꯑꯩꯈꯣꯏ ꯃꯄꯨ ꯗꯨꯀꯥꯟ ꯑꯅꯤ ꯁꯨꯕ ꯃꯥꯅ ꯑꯗ ꯄꯨꯕ ꯑꯩꯅ ꯁꯤꯗ ꯄꯨꯕ भैया उसका खाने के लिए मैं जाएगा दुकान खुला है प्रॉब्लम होगा क्या हम एक बार देखो हाँ जल्दी आएगा पैक करके उसका आएगी पानी पूरी फुसका आएंगे शर्मा असोम लापी हाइजदोइसिबो अइबो चानिंग मनिना हाइजराबा हाइदिनि अइजे काय चखरे बाबानी तुम नहीं गए उसका जाओगे मयांगी खुदांगदा मा तारीख खाऊं हजे फजा फजन तौरे नाना जम स्पेशल हो रहे हजे नोइदि चाद्रो नसाबा मालो नहीं भैया अच्छी हुई है चौसला के दुकान पर बेच रही हो अभी अच्छा हाँ उसका 20 रुपया कितना मिलेगा 10 का 30 का दे देना पैक करके हाँ जो खोदों के ऊपर एक बिल्डिंग था ना उधर कब से बैठ रही है 2 हफ्ते ऐसा हो गया है खुद का दुकान की है ना खुद का मेरा खुद का नहीं किसी का है आई चके नुआई को चलो कहीं चके नुआई को है तंगाई को 5000 चटनी मिला के देना भैया ठीक है चटनी मत हो जाएगा आप कंप्यूटर किए हुए नहीं नेक्स्ट मंथ से क्लास करेगा कंप्यूटर का पैसे का कितने नहीं दे दो ना हाँ ठीक है तो और इसके अंदर डाल के दे दो दुकान हाँ गर्म हो जाएगा वो दुकान के अंदर खाएगा इसलिए चखे नुआई को है वरी सानागिसि अया जाबा येंनिंद्रो
Tama yung nindrawa. Kasi ako pamaskan di madrasa at ubo dun si Seubra. Yam chawi ba to po na yung halal. बगल में डायग्नोस्टिक हेल्थ सेंटर खुला था, हाँ हाँ तो उसमें आदमी का जरूरत था, तो कंप्यूटर चाहिए, उसमें लोड करना पड़ता है कंप्यूटर में। ओ 10,000 से चलिए स्टार्ट। जाल थोड़ा लगा हुआ है क्या हाल तो है, और दे दो क्या अलग से? थोड़ा अलग से दे दो तो मिसेस को कल होगा कमेंट को कल होगा हो गया ज़्यादा नहीं अच्छा तीखा वाला खाने का बहुत मन हो रहा है थैंक यू ले लो स्कूल के पास नहीं देख रहा है क्या आपको कहाँ पे? स्कूल के पास वो अभी तो रोजा है ना, हाँ। तो इफ्तार के बाद वहाँ से चला जाएगा। 30 का है क्या ये कितना मिला 18 रुपये अच्छा और होगा ना? होगा ay na pusta tani man ni dala niya mukam na tro madrasa ni mukam na te mukam dia dala heure mukam to ta ke ai ko long way hala ke video da mukam da akhoi gi asam na sina chawba da second way ban mayang gi tin chung ni wan na no na mina le mina i제 LV thái này khăng là nô rồi bắt đầu mina ngạo hay ra là nhìn cô tám này thì nó không ta hái gì đâu sao vào xin á Kutumbari dukaan ko thangga kutumbari dukaan ini kana khang de koi sunu bi ha wai manam na loi ba jani ko Ay, hay dukaan na. Masahe. तुम्हारी दुकान कहीं ना कहीं दाद है जब साहब है इसी से वो क्या हम हैं ना आप क्या करें Hey, tiffin juga. Mahin sih apa? Hôm nay thì tấm rán nhau mua rồi phải. Sáng nay nè. Sao vậy? Con ra rồi nè. Hay không xin đâu này tao. Why em? Nangona natin sono ay di sama hay niya dia do mukbang tawgi do re. Tawra kay mukbang. As ame piga sa ising odre kam. Nig na hapay no niya. Isi sama da o ko ko. Isi ko na sa. Ay mukbang tawgi no nyam dia mo. Ay ame piga ko lao de tang hapon niya ma dia.
ꯇꯔꯥ ꯅꯤꯄꯥꯟꯅꯦ ꯇꯧꯗꯦ ꯑꯗꯨꯅ ꯍꯦꯟꯅ ꯍꯥꯎꯋꯤ ꯃꯍꯤ ꯃꯆꯨꯝꯗꯨꯅ ꯍꯦꯟꯅ ꯍꯥꯎꯁꯦ ꯌꯨꯝꯗ ꯍꯧꯅꯕ ꯆꯥꯏꯍꯧꯋꯦꯕ ꯃꯨꯛꯇ ꯍꯧꯒ ꯆꯟꯗꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯃꯤꯒ ꯃꯥꯟꯗ꯭ꯔꯣ ꯂꯩꯇꯦ ꯍꯣꯏ ꯍꯥꯎꯕꯅ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤ ꯑꯩ ꯁꯤ ꯆꯪꯉꯤꯒꯦ ꯃꯣꯠꯂꯤꯗ ꯆꯥꯔꯝꯃꯔꯦ ꯑꯃꯨꯛ ꯆꯥ ꯌꯥꯔꯣꯏ ꯑꯃꯨꯛ ꯌꯥꯏꯅꯦ ꯁꯨꯛ ꯍꯥꯎꯔꯛꯄꯁꯦ ꯃꯨꯟꯁꯥ ꯆꯥꯗꯦ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯎꯋꯦ ꯃꯌꯥꯡꯒꯤ ꯍꯣꯡꯐꯦꯟ ꯍꯩꯖꯤꯜꯂꯒꯅꯤ ꯐꯨꯔꯤꯠꯁꯦ ꯂꯣꯡꯐꯦꯟ ꯍꯩꯖꯤꯜꯂꯣ ꯐꯨꯔꯤꯠꯁꯦ ꯍꯩꯖꯟꯗꯦꯍꯦ ꯅꯪꯁꯨ ꯁꯅꯥꯗ ꯄꯣꯠꯅꯤ ꯑꯩꯈꯣꯏꯅ ꯂꯩꯁꯥꯔꯤꯉꯩꯗ ꯆꯥꯔꯛꯄ ꯃꯤꯅꯤ ꯃꯆꯥ ꯅꯨꯄꯥꯒꯗꯣ ꯑꯩꯅ ꯁ꯭ꯀꯨꯜ ꯇꯥꯛꯄꯤꯔꯝꯃꯤꯅꯤ ꯁ꯭ꯀꯨꯜꯗ ꯊꯝꯃꯒꯦ ꯕꯥꯎꯗ ꯆꯥꯔꯨꯁꯦ